ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯔꯥꯏꯇꯔ ꯑꯦꯔꯤꯅꯥ ꯋꯥꯔꯤ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯊꯥꯒꯠꯆꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯈꯨꯡꯒꯪ ꯑꯃꯗ ꯇꯦꯝꯕꯤ ꯀꯧꯕꯤ ꯑꯃꯥꯏꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛꯁꯤ ꯃꯤꯅ ꯏꯟꯁꯤꯟꯕ ꯐꯠꯇꯕ ꯋꯥꯗ ꯍꯥꯟꯅ ꯃꯥꯡꯖꯤꯟ ꯊꯥꯗꯨꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯑꯃꯥꯏꯕꯤ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯏꯕꯣꯇꯣꯝꯕ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯦꯝꯕꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯏꯕꯣꯇꯣꯝꯕꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯇꯦꯝꯕꯤ ꯑꯃꯗꯤ ꯏꯕꯣꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯖꯣꯏ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯣꯏꯅ ꯂꯩꯖꯔꯤ ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯃꯐꯝ ꯎꯈ꯭ꯔꯨꯜꯗ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯎꯈ꯭ꯔꯨꯜꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯑꯗꯨꯕꯨ ꯖꯣꯏꯗꯤ ꯃꯄꯥ ꯏꯕꯣꯇꯣꯝꯕꯅ ꯐꯅ ꯀꯟꯅ ꯊꯕꯛ ꯑꯃ ꯇꯧꯅꯅꯕ ꯍꯥꯏꯔꯕꯁꯨ ꯌꯥꯈꯤꯗꯦ ꯉꯥꯒꯤ ꯐꯥꯔꯝ ꯑꯃꯗꯤ ꯗꯨꯀꯥꯟ ꯆꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩꯒꯦ ꯍꯥꯏꯖꯈꯤ ꯖꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯗꯅꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯂꯦꯝꯕ ꯀꯧꯏ ꯆꯍꯤ 18 ꯃꯄꯨꯡ ꯐꯥꯔꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯃꯊꯣꯏ ꯀꯧꯏ ꯆꯍꯤ 19 ꯐꯥꯔꯤ ꯅꯣꯡꯃ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯌꯨꯝꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯆꯥꯎꯕ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯕꯨ ꯀꯧꯔꯛꯈꯤ ꯏꯃꯥ ꯃꯥꯏꯕꯤ ꯍꯣ ꯏꯃꯥ ꯃꯥꯏꯕꯤ ꯑꯁꯨꯝꯅ ꯀꯧꯕꯗ ꯇꯦꯝꯕꯤꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯍꯪꯂꯔꯤ ꯃꯗꯨꯗ ꯆꯥꯎꯕꯅ ꯏꯃꯥ ꯑꯩ ꯋꯥ ꯑꯃꯈꯛꯇ ꯇꯥꯟꯅꯖꯒꯦꯅ ꯂꯥꯛꯆꯔꯤꯕꯅꯤ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯍꯥ ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯣꯅꯦ ꯂꯥꯎ ꯀꯥꯈꯠꯂꯧꯅꯦ ꯃꯥꯡꯒꯣꯜꯁꯤꯗ ꯍꯣꯏ ꯏꯃꯥ ꯌꯥꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯗꯨ ꯏꯃꯥꯅ ꯑꯃꯨꯛꯇꯪ ꯌꯥꯝꯅꯍꯟꯕꯤꯌꯨ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯌꯦꯠꯂꯦ ꯑꯗꯨꯒ ꯅꯨꯄꯥꯗꯨꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯃꯨꯛꯇꯪ ꯉꯥꯎꯍꯟꯕꯤꯌꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯃꯗꯨꯒꯤꯗꯤꯅꯦ ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨꯀꯣ ꯑꯗꯣ ꯅꯪꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯗꯨꯝꯅ ꯇꯧꯍꯟꯕ ꯄꯥꯝꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣꯅꯦ ꯍꯥꯏꯌꯨ ꯏꯃꯥ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯅꯅꯦ ꯑꯗꯨꯝ ꯌꯦꯠꯂꯒ ꯂꯩ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯅꯕꯁꯨ ꯁꯤꯜꯂꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯍꯥꯏꯖꯤꯜꯂꯝꯃꯤ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯀꯔꯤꯁꯨ ꯂꯥꯟꯖꯗꯦ ꯑꯗꯨꯕꯨ ꯆꯥꯎꯕꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯕꯨ ꯀꯜꯂꯛꯄꯗꯒꯤ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯐꯔꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯇꯧꯒꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯒ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎ ꯃꯗꯨꯗ ꯆꯥꯎꯕꯅ ꯏꯃꯥ ꯃꯥꯏꯕꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯇꯣꯝꯆꯧ ꯀꯧꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤꯅ ꯏꯕꯦꯆꯥ ꯀꯧꯕꯅꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡ ꯃꯥꯏꯕꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪ ꯑꯩꯉꯣꯟꯗ ꯗꯈꯤꯅꯥꯗꯤ ꯀꯌꯥ ꯄꯤꯒꯅꯤ ꯈꯔꯗꯤ ꯆꯥꯎꯍꯜꯂꯨ ꯇꯧꯒꯗꯧꯔꯤꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦꯀꯣ ꯏꯃꯥ ꯃꯥꯏꯕꯤ ꯃꯗꯨꯒꯤꯗꯤꯅꯦ ꯀꯔꯤꯝꯇ ꯈꯟꯕꯤꯒꯅꯨ ꯏꯃꯥꯅ ꯄꯥꯝꯕꯗꯣ ꯀꯌꯥꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯁꯣꯏꯗꯅ ꯀꯠꯆꯒꯦ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤ ꯑꯗꯣ ꯅꯣꯛꯑꯒ ꯐꯔꯦ ꯑꯗꯨꯗꯤ ꯊꯕꯛ ꯑꯁꯤ ꯀꯔꯤ ꯅꯨꯃꯤꯠꯇꯒꯤ ꯍꯧꯁꯤ ꯍꯥꯏꯕꯅꯣꯅꯦ ꯃꯗꯨꯗ ꯆꯥꯎꯕꯅ ꯏꯃꯥ ꯑꯩꯒꯤꯗꯤ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯍꯧꯅꯤꯡꯂꯕꯅꯤ ꯅꯪꯒꯤꯁꯦ ꯈꯔ ꯂꯨꯒꯗꯧꯔꯤ ꯍꯌꯦꯡꯗꯣ ꯑꯌꯨꯛ ꯉꯟꯅꯅꯦ ꯂꯥꯏꯒꯤ ꯆꯪꯒꯗꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯄꯨꯔꯒ ꯂꯥꯛꯎ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯄꯣꯠꯆꯪꯗꯤ ꯀꯔꯤ ꯆꯪꯒꯅꯤ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯆꯪꯒꯗꯕ ꯄꯣꯠꯆꯪꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯁꯣꯏꯗꯅ ꯄꯨꯖꯔꯛꯂꯒꯦ ꯍꯥꯏꯔꯝꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯇꯦꯝꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯥꯖꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯣ ꯀꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯝꯃꯤ ꯑꯁꯨꯝꯅ ꯆꯥꯛꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯦꯝꯕꯤꯗꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯃꯗ ꯆꯪꯂꯛꯏ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯌꯦꯡꯕꯗ ꯍꯪꯒꯣꯏꯕ ꯑꯀꯤꯕ ꯄꯣꯛꯄ ꯄꯣꯠꯆꯩ ꯀꯌꯥꯃꯔꯨꯝ ꯑꯃ ꯂꯩꯔꯤ
ꯂꯥꯏꯗꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯃꯈꯣꯡ ꯌꯥꯎꯗꯕ ꯁꯔꯨꯅ ꯁꯥꯕ ꯂꯥꯏꯗꯤ ꯐꯤꯅ ꯁꯥꯕ ꯂꯥꯏꯗꯤ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯃꯁꯤꯗꯒꯤ ꯇꯦꯝꯕꯤꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯐꯤ ꯑꯃꯗꯤ ꯌꯦꯇꯨꯝ ꯂꯪ ꯄꯨꯊꯣꯛꯂꯒ ꯅꯨꯄꯤꯒꯤ ꯂꯥꯏꯗꯤ ꯑꯃꯗꯤ ꯅꯨꯄꯥꯒꯤ ꯂꯥꯏꯗꯤ ꯁꯥꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯂꯥꯏꯗꯤ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯇꯞꯅ ꯅꯣꯛꯂꯒ ꯍꯥꯏꯔꯤ ꯍꯌꯦꯡꯗꯒꯤꯗꯤ ꯅꯈꯣꯏꯒꯤ ꯊꯕꯛ ꯑꯃꯨꯛ ꯍꯧꯔꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯃꯥꯁꯨ ꯂꯥꯏꯗꯤ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯗꯨ ꯉꯟꯅ ꯍꯧꯗꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤ ꯆꯥꯎꯕꯁꯨ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯕꯨ ꯀꯧꯏ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯁꯨ ꯆꯥꯎꯕꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯏꯕꯣꯇꯣꯝꯕꯁꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯎꯔꯈꯨꯜꯗ ꯆꯠꯈꯤꯕ ꯃꯇꯝꯅꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯖꯣꯏ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯊꯥꯖ ꯃꯆꯥ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯐꯥꯔꯝꯗ ꯗꯨꯀꯥꯟꯗ ꯁ꯭ꯀꯨꯜꯗ ꯂꯣꯏꯅ ꯆꯠꯅꯈꯤꯕꯗꯒꯤ ꯏꯃꯨꯡꯗꯨ ꯏꯍꯥꯡ ꯍꯥꯡꯉꯤ ꯏꯆꯤꯛ ꯆꯤꯛꯂꯤꯕ ꯃꯇꯝꯅꯤ ꯇꯟꯖꯥ ꯆꯥꯔꯕ ꯀꯅꯥꯁꯨ ꯈꯪꯂꯔꯣꯏꯗꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯆꯥꯎꯕꯕꯨ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯃꯤꯟꯅꯔꯛꯏ ꯃꯗꯨꯗ ꯆꯥꯎꯕꯅ ꯇꯦꯝꯕꯤꯒꯤ ꯀꯥ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯪꯒꯣꯏꯔꯝꯃꯤ ꯌꯥꯝꯅꯁꯨ ꯀꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯦꯝꯕꯤꯅ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯥꯏꯕ ꯄꯣꯠꯁꯤꯡꯗꯨꯗꯤ ꯅꯪ ꯄꯨꯔꯛꯑꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯗ ꯆꯥꯎꯕꯅ ꯑꯧ ꯏꯃꯥ ꯑꯩ ꯂꯣꯏꯅ ꯄꯨꯖꯔꯛꯂꯦ ꯁꯨꯔꯨ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯄꯤꯈꯤ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯌꯥꯡꯀꯣꯛ ꯑꯃꯗ ꯐꯖꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯉꯔꯥꯡ ꯁꯥꯈꯤꯕ ꯂꯥꯏꯗꯤ ꯑꯅꯤ ꯑꯗꯣ ꯄꯨꯊꯣꯔꯛꯂꯒ ꯂꯪ ꯑꯃꯅ ꯂꯥꯏꯗꯤ ꯑꯅꯤꯗꯣ ꯃꯇꯨꯡ ꯑꯣꯟꯊꯣꯛꯅꯔꯒ ꯄꯨꯟꯁꯤꯜꯂꯤ ꯑꯗꯨꯒ ꯌꯦꯇꯨꯝꯗꯨꯅ ꯂꯥꯏꯗꯤ ꯑꯅꯤꯗꯨꯒꯤ ꯃꯕꯨꯛ ꯐꯥꯎꯗꯣꯛꯅꯕ ꯊꯤꯜꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟꯁꯨ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯏ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯥꯎꯕꯗꯤ ꯌꯥꯝꯅ ꯀꯤꯈꯤ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯅ ꯆꯥꯎꯕꯗ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯂꯥꯏꯗꯤ ꯑꯅꯤꯁꯤ ꯃꯈꯣꯏꯒꯤ ꯍꯦꯛ ꯌꯦꯅꯈꯥꯗ ꯐꯨꯝꯃꯨ ꯃꯁꯤ ꯍꯥꯏꯔꯒ ꯂꯥꯏꯗꯤ ꯑꯅꯤꯗꯣ ꯆꯥꯎꯕꯗ ꯄꯤꯔꯛꯂꯦ ꯃꯗꯨꯗ ꯆꯥꯎꯕꯅ ꯍꯨꯏ ꯃꯃꯥꯏꯕꯤ ꯑꯩ ꯁꯣꯏꯗꯅ ꯇꯧꯖꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯗꯤ ꯑꯅꯤꯗꯣ ꯂꯧꯁꯤꯜꯂꯤ ꯃꯗꯨꯗꯒꯤ ꯆꯥꯎꯕꯗꯨ ꯊꯕꯛ ꯂꯣꯏꯔꯕꯅꯤꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯇꯣꯝꯆꯧ ꯑꯃꯗꯤ ꯏꯕꯦꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯂꯥꯏꯗꯤ ꯑꯗꯣ ꯃꯈꯣꯏ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯌꯣꯄꯥꯛ ꯑꯃꯅ ꯇꯧꯈꯥꯏꯔꯒ ꯂꯥꯏꯗꯤ ꯑꯅꯤꯗꯣ ꯐꯨꯝꯖꯤꯟꯈꯤ ꯑꯁꯨꯝꯅ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯌꯧꯁꯤꯜꯂꯛꯂꯦ ꯆꯥꯎꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯤꯃꯤꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯃꯁꯤꯗꯒꯤ ꯆꯥꯎꯕꯁꯨ ꯇꯥꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯃꯈꯣꯏ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯥꯎꯕꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯦ ꯃꯗꯨꯗꯒꯤ ꯆꯥꯎꯕꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗꯒꯤ ꯇꯣꯝꯆꯧꯒ ꯏꯕꯦꯆꯥꯒꯗꯨ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯃꯗꯨꯗ ꯆꯥꯎꯕꯗꯣ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯕꯗꯣ ꯇꯥꯔꯤ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯀꯥꯞꯄ ꯇꯦꯟꯕꯨ ꯄꯥꯟꯗꯦ ꯍꯥꯏꯕ꯭ꯔꯣ ꯑꯁꯤ ꯈꯟꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯤ ꯁꯣꯝꯗꯅ ꯆꯥꯎꯕꯅ ꯄꯣꯠꯁꯦꯝ ꯊꯥꯖꯤꯟꯈꯤꯕ ꯏꯃꯨꯡꯗꯨꯒꯤ ꯅꯨꯄꯤ ꯏꯕꯦꯆꯥꯅ ꯃꯄꯨꯔꯣꯏꯕ ꯇꯣꯝꯆꯧꯗ ꯑꯩꯅꯦ ꯅꯪꯒꯤ ꯌꯨꯝꯁꯤꯗꯅꯦ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯔꯣꯏꯌꯦ ꯌꯥꯝ ꯂꯩꯅꯤꯡꯕ ꯃꯥꯟꯕ꯭ꯔꯣ ꯏꯄꯥꯝꯗ ꯆꯠꯈꯤꯒꯦ ꯄꯨꯟꯁꯤꯒꯤ ꯂꯥꯛꯑꯣꯏ ꯍꯥꯏ ꯅꯪ ꯆꯠꯈꯤꯕꯗꯅꯦ ꯑꯩ ꯊꯤꯡꯗꯦ ꯆꯠꯄꯤꯈ꯭ꯔꯣ ꯑꯩꯒꯤ ꯌꯨꯝꯁꯤꯗꯅꯦ ꯂꯩꯕꯤꯔꯅꯨ ꯆꯠꯄꯤꯈ꯭ꯔꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯔꯕ ꯃꯇꯨꯡ ꯏꯕꯦꯆꯥꯗꯣ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯣꯝꯗꯅ ꯆꯥꯎꯕꯗꯣ ꯇꯨꯃꯤꯟꯅ ꯅꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯎꯕꯗꯣ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯃꯌꯨꯝꯗ ꯍꯔꯥꯎ ꯂꯥꯛꯏ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯕꯨ ꯀꯧꯏ ꯏꯃꯥ ꯃꯥꯏꯕꯤ ꯍꯣ ꯏꯃꯥ ꯃꯥꯏꯕꯤ ꯑꯃꯨꯛꯀ ꯊꯣꯛꯄꯤꯔꯛꯑꯣ ꯑꯁꯨꯝꯅ ꯀꯧꯕꯗꯒꯤ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯆꯥꯎꯕꯗ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯆꯥꯎꯕꯅ ꯏꯃꯥ ꯃꯥꯏꯕꯤ ꯑꯩ ꯋꯥꯐꯝ ꯑꯃꯈꯛꯇ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯀꯥꯈꯠꯂꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯆꯥꯎꯕꯅ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯆꯥꯎꯕꯅ ꯏꯃꯥ ꯉꯔꯥꯡ ꯂꯥꯏ ꯈꯣꯏꯔꯝꯕꯗꯒꯤ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯂꯥꯞꯅꯈ꯭ꯔꯦ ꯑꯗꯣ ꯏꯃꯥ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯦꯛ ꯂꯥꯞꯅꯕꯒ ꯅꯨꯄꯥꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ
ꯉꯧꯍꯟꯕꯤꯌꯨ ꯍꯥꯏꯕꯗꯨꯕꯨ ꯀꯃꯥꯏ ꯇꯧꯕꯅꯣ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯑꯩꯁꯨ ꯃꯗꯨꯒꯤ ꯃꯔꯝꯗ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯂꯤꯕꯅꯤ ꯑꯗꯣ ꯅꯪꯅ ꯂꯥꯛꯑꯕꯅꯤꯅ ꯁꯤꯗ ꯑꯗꯨꯝ ꯇꯥꯟꯅꯔꯁꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯦꯝꯕꯤ ꯑꯃꯗꯤ ꯆꯥꯎꯕ ꯋꯥ ꯇꯥꯟꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯗꯨ ꯆꯥꯛ ꯀꯌꯥ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯊꯥꯖꯗ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯃꯗꯨꯗ ꯊꯥꯖꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯖꯣꯏꯗ ꯍꯥꯏꯔꯛꯏ ꯑꯩꯗꯤꯅꯦ ꯏꯄꯥꯝꯗ ꯌꯥꯝꯅ ꯆꯠꯅꯤꯡꯂꯦꯀꯣ ꯀꯩꯅꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯅꯪꯅ ꯑꯃꯨꯛ ꯇꯧꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯅꯠꯇꯦ ꯏꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯏꯃꯨꯡꯁꯤꯗ ꯐꯠꯇꯕ ꯊꯕꯛꯁꯦ ꯇꯧꯕꯤꯔꯅꯨ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯅꯠꯇꯦꯅꯤ ꯂꯩꯀꯥꯏꯁꯤꯅ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯃꯣꯏ ꯇꯥꯃꯨꯕꯨ ꯀꯩꯅꯣ ꯇꯥꯕꯤꯗꯕ꯭ꯔꯣ ꯅꯨꯡꯗꯥꯡꯗꯅ ꯃꯔꯣꯜ ꯑꯃ ꯗꯨꯡ 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 ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯑꯩꯅꯦ ꯌꯨꯝꯁꯤꯗꯒ ꯂꯩꯖꯅꯤꯡꯗ꯭ꯔꯦꯀꯣ ꯃꯗꯨꯗ ꯖꯣꯏꯅ ꯑꯁ ꯑꯩ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯀꯣ ꯃꯗꯨꯗ ꯊꯥꯖꯅ ꯑꯣ ꯈꯪꯉꯣꯏꯌꯦ ꯅꯪꯗꯤ ꯀꯔꯤꯝꯇ ꯈꯪꯉꯣꯏ ꯑꯩꯅꯕꯨ ꯍꯥꯏꯔꯕꯗꯤꯅꯦ ꯑꯃꯠꯇ ꯈꯪꯂꯣꯏꯗꯕꯅꯤ ꯍꯥꯏ ꯌꯥꯔꯦ ꯖꯧꯖꯧ ꯉꯥꯡꯉꯨ ꯇꯥꯅꯤꯡꯗꯦ ꯆꯥꯛꯀ ꯂꯣꯏꯁꯤꯜꯂꯣ ꯀꯣꯟꯅ ꯉꯥꯡꯅꯔꯁꯤ ꯃꯗꯨꯗ ꯊꯥꯖꯅ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯈꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯆꯥꯛ ꯆꯥꯊꯣꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯗꯣ ꯃꯆꯥ ꯃꯃꯧ ꯃꯁꯨꯁꯤꯡꯗꯨ ꯇꯨꯝꯕ ꯉꯥꯏꯔꯒ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏꯁꯣꯟ ꯇꯧꯔꯒ ꯊꯝꯕ ꯂꯥꯏꯙꯤꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯂꯥꯏꯙꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯍꯦ ꯊꯋꯥꯏ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯀꯣ ꯑꯁꯤ ꯍꯥꯏꯔꯨꯕꯗ ꯂꯥꯏꯙꯤ ꯑꯗꯨꯅ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯥꯝꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝꯒꯤ ꯃꯅꯥꯛꯇ ꯐꯨꯝꯂꯤꯕ ꯁꯣꯔꯦꯟ ꯑꯗꯨꯒꯤ ꯃꯈꯨꯠ ꯈꯨꯁꯥ ꯑꯃ ꯀꯛꯇꯨꯅ ꯄꯨꯔꯛꯎ ꯑꯗꯨꯒ ꯃꯐꯝ ꯆꯥꯅ ꯑꯃꯨꯛ ꯐꯝꯖꯤꯜꯂꯝꯃꯨ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯂꯥꯏꯙꯤ ꯑꯗꯨꯅ ꯁꯣꯏꯗꯅ ꯄꯨꯔꯛꯀꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯃꯗꯨꯗꯒꯤ ꯂꯥꯏꯙꯤ ꯑꯗꯣ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯡꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯂꯥꯏꯙꯤ ꯑꯗꯨꯅ ꯂꯥꯛꯂꯒ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯀꯤ ꯆꯐꯨ ꯐꯨꯝꯂꯤꯕ ꯃꯐꯝ ꯑꯗꯣ ꯃꯈꯨꯠꯅ ꯈꯣꯔꯣꯛ ꯈꯣꯠꯂꯤ ꯃꯗꯨꯗꯒꯤ ꯃꯥꯅ ꯑꯁꯨꯝ ꯈꯣꯠꯂꯛꯄꯗ ꯁꯣꯔꯦꯟꯒꯤ ꯆꯐꯨ ꯑꯗꯣ ꯊꯦꯡꯅꯔꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯆꯐꯨ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯍꯥꯡꯗꯣꯛꯏ ꯃꯗꯨ ꯍꯥꯡꯉꯨꯕꯗ ꯃꯣꯡꯐꯝ ꯃꯅꯥꯛ ꯑꯗꯨꯗ ꯅꯣꯡ ꯈꯣꯡꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ ꯑꯔꯥꯞꯄꯗ ꯍꯨꯏꯁꯤꯡꯅ ꯂꯥꯛꯅ ꯈꯣꯡꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗꯒꯤ ꯂꯥꯏꯙꯤ ꯑꯗꯨꯅ ꯆꯐꯨ ꯑꯗꯨꯗ ꯃꯈꯨꯠꯅ ꯊꯤꯡꯖꯤꯜꯂꯤ ꯃꯗꯨꯗ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯈꯨꯠ ꯑꯃꯅ ꯇꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ ꯂꯥꯏꯙꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯛꯂꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯆꯐꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯨꯅ ꯑꯣꯏꯔꯝꯈꯤ ꯑꯉꯥꯡ ꯑꯗꯨ ꯌꯥꯝꯅ ꯍꯪꯒꯣꯏꯕ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯃꯁꯥꯗꯣ ꯉꯧꯔꯣꯛ ꯉꯧꯏ ꯑꯗꯨꯒ ꯃꯃꯤꯠꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯣ ꯆꯐꯨ ꯃꯅꯨꯡꯗꯒꯤ ꯐꯠ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯏ ꯃꯗꯨꯗ ꯂꯥꯏꯙꯤ ꯑꯗꯨꯅ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯈꯨꯠ ꯐꯥꯔꯤꯕꯗꯤ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯨꯅ ꯑꯃꯨꯛ ꯅꯪꯅ ꯑꯩꯕꯨ ꯍꯧꯗꯣꯛꯂꯤꯕꯒꯤ ꯃꯔꯝ ꯍꯥꯟꯅ ꯍꯥꯏꯌꯨ ꯃꯗꯨꯗ ꯂꯥꯏꯙꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯩ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯨꯅ ꯀꯔꯤ ꯃꯇꯦꯡꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯂꯥꯏꯙꯤ ꯑꯗꯨꯅ ꯑꯩꯒꯤ ꯃꯄꯨ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯊꯥꯔꯛꯄꯅꯤ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯈꯨꯠꯁꯥ ꯑꯗꯨꯗꯒꯤ ꯈꯨꯗꯣꯝꯕꯤ ꯈꯨꯠꯖꯥꯏ ꯈꯨꯅꯥꯎꯕꯤ ꯈꯨꯕꯤ ꯅꯠꯇ꯭ꯔꯒ ꯈꯨꯅꯤꯡꯊꯧ ꯑꯃꯇꯪ ꯀꯛꯂꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯋꯥꯗꯨ ꯇꯥꯕꯗ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃ ꯄꯤꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯂꯥꯏꯙꯤ ꯑꯗꯨꯅ ꯀꯔꯤ ꯄꯥꯝꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯨꯅ ꯅꯪꯒꯤ ꯃꯄꯨꯅ ꯍꯥꯏꯔꯛꯂꯕꯅꯤ나 ꯑꯩꯒꯤ ꯈꯨꯠꯁꯥ ꯑꯁꯤꯗꯒꯤ ꯈꯨꯅꯥꯎꯕꯤ ꯑꯁꯦ ꯀꯛꯂꯒ ꯄꯨꯈ꯭ꯔꯣ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯍꯨꯠ ꯅꯪꯒꯤ ꯈꯨꯅꯥꯎꯕꯤ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯝꯒꯗꯕꯅꯤ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯂꯥꯏꯙꯤꯅꯁꯨ ꯌꯥꯔꯤ ꯑꯗꯨꯒ ꯂꯥꯏꯙꯤꯒꯤ ꯋꯥꯐꯝꯗꯨꯁꯨ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯨꯅ ꯌꯥꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯨꯠꯇꯣ ꯀꯛꯅꯗꯨꯅ ꯄꯤꯅꯔꯕ ꯃꯇꯨꯡ ꯂꯥꯏꯙꯤꯅꯁꯨ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯣ ꯆꯐꯨ ꯃꯅꯨꯡꯗ ꯍꯥꯟꯅꯒꯨꯝꯅ ꯍꯥꯞꯂꯒ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯃꯐꯝ ꯆꯥꯅ ꯑꯃꯨꯛ ꯐꯨꯝꯈꯤ ꯑꯁꯨꯝꯅ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯥꯏꯙꯤ ꯑꯗꯣ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯨꯒꯤ ꯈꯨꯅꯥꯎꯕꯤ ꯑꯗꯣ ꯄꯤꯔꯛꯏ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤ ꯑꯗꯣ ꯈꯨꯅꯥꯎꯕꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯐꯝ ꯈꯪꯅ ꯁꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯗꯣ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯐꯝꯊꯔꯒ
ꯈꯨꯅꯥꯎꯕꯤ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯇꯨꯝꯅꯕ ꯇꯛꯈꯥꯏꯔꯤ ꯑꯗꯨꯒ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯜꯂꯒ ꯀꯧꯇꯥ ꯑꯃꯗ ꯍꯥꯟꯖꯤꯟꯈꯤ ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯨꯛꯂꯒ ꯇꯨꯝꯕ ꯆꯪꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯆꯥꯎꯕꯗꯨ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯕꯨ ꯀꯧꯈꯤ ꯆꯥꯎꯕꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯗꯨꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯆꯥꯎꯕꯕꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯎ ꯍꯥꯏꯔꯤ ꯑꯗꯨꯒ ꯆꯥꯎꯕꯗꯣ ꯐꯝꯍꯜꯂꯒ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯨꯔꯒ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯉꯔꯥꯡ ꯁꯦꯝꯈꯤꯕ ꯁꯣꯔꯦꯟ ꯑꯉꯥꯡꯒꯤ ꯈꯨꯅꯥꯎꯕꯤ ꯀꯨꯞꯅ ꯇꯛꯈꯥꯏꯕ ꯍꯥꯞꯈꯤꯕ ꯀꯧꯇꯥ ꯑꯗꯣ ꯄꯨꯊꯣꯛꯂꯒ ꯆꯥꯎꯕꯗ ꯄꯤꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯁꯦ ꯅꯪꯅ ꯅꯪꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯗ ꯏꯟꯁꯥꯡꯂ ꯀꯔꯤꯅꯣ ꯈꯔ ꯊꯤꯜꯂꯨ ꯑꯗꯨꯒ ꯃꯁꯦ ꯍꯥꯞꯆꯤꯜꯂꯨ ꯑꯗꯨꯒ ꯄꯤꯖꯈ꯭ꯔꯣ ꯃꯗꯨꯗꯒꯤ ꯀꯝꯗꯧꯔꯛꯀꯦ ꯌꯦꯡꯉꯨ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯕꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯣ ꯗꯈꯤꯅꯥꯁꯤꯗꯤ ꯀꯌꯥ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯈꯔꯗꯤ ꯆꯥꯎꯍꯜꯂꯣ 5,000 ꯃꯨꯛꯇꯤ ꯄꯤꯔꯣ ꯀꯔꯤ ꯈꯜꯂꯤꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯕꯅ ꯗꯈꯤꯅꯥ 5,000 ꯑꯃꯥꯏꯕꯤ ꯇꯦꯝꯕꯤ ꯑꯗꯨꯗ ꯄꯤꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯎꯕꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯎꯕꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯟꯗ ꯆꯥꯎꯕꯗꯨ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯉꯥ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯈꯟꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯅꯨꯡꯗꯥꯡ ꯊꯣꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥ ꯑꯃ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯗꯨꯅ ꯄꯣꯔꯛꯂꯤ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯃꯤꯅ ꯏꯁ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯗ ꯀꯩ ꯅꯨꯃꯤꯠꯅꯣ ꯉꯁꯤꯗꯤ ꯉꯥꯒ ꯂꯩꯔꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯆꯥꯎꯕꯅ ꯍꯩ ꯉꯁꯤꯗꯤ ꯋꯥꯈꯜꯁꯤ ꯈꯔ ꯅꯨꯡꯉꯥꯏꯅꯩ ꯃꯗꯨꯗ ꯂꯩꯔꯛꯂꯤꯕ ꯉꯥꯅꯤꯅꯦ ꯃꯗꯨꯗ ꯑꯃꯨꯛ ꯃꯦꯃꯤꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯁꯤ ꯌꯥꯗꯕ ꯂꯤꯛꯈ꯭ꯔꯕ ꯃꯈꯣꯏ ꯇꯥꯃꯣꯅ ꯉꯁꯤꯗꯤ ꯀꯌꯥꯝ ꯍꯔꯥꯎꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯉꯥꯒ ꯂꯩꯔꯛꯏꯀꯣ ꯃꯗꯨꯗ ꯆꯥꯎꯕꯅ ꯐꯔꯦꯁꯦ ꯉꯥꯁꯦ ꯑꯩ ꯁꯦꯝꯂꯨꯔꯒꯦ ꯊꯥꯎ ꯊꯨꯝꯒꯗꯣ ꯌꯦꯡꯁꯤꯜꯂꯨ ꯂꯥꯎ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯄꯗꯨꯗ ꯃꯦꯃꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯤ ꯃꯦꯃꯤ ꯆꯥꯛ ꯏꯟꯁꯤꯡ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯆꯥꯎꯕꯗꯨ ꯀꯧꯔꯛꯏ ꯆꯥꯎꯕꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯆꯥꯛ ꯆꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯄꯣꯔꯛꯂꯤ ꯃꯗꯨꯗꯒꯤ ꯆꯥꯎꯕꯅ ꯌꯨꯝꯊꯪꯅꯔꯤꯕ ꯇꯣꯝꯆꯧ ꯍꯣꯏꯒꯤ ꯏꯟꯁꯥꯡ ꯈꯔ ꯊꯤꯟꯕꯤꯔꯨꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯦꯃꯤꯅꯁꯨ ꯊꯤꯜꯂꯨꯁꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ ꯃꯁꯤꯗꯒꯤ ꯆꯥꯎꯕꯅ ꯀꯗꯥꯏ ꯑꯩ ꯊꯤꯜꯂꯨꯔꯒꯦ ꯄꯤꯔꯛꯑꯣ ꯃꯗꯨꯗꯒꯤ ꯃꯦꯃꯤꯅ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯗꯣ ꯄꯤꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯎꯕꯗꯨ ꯏꯟꯁꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯉꯁꯥꯏ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯄꯤꯔꯛꯈꯤꯕ ꯄꯣꯠ ꯑꯗꯣ ꯏꯟꯁꯥꯡ ꯑꯗꯨꯗ ꯌꯥꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯨꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯁꯥꯡ ꯑꯗꯣ ꯊꯤꯟꯈꯤꯅꯕꯒꯤꯗꯃꯛ ꯇꯣꯝꯆꯧꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯇꯣꯝꯆꯧꯕꯨ ꯀꯧꯏ ꯇꯣꯝꯆꯧ ꯇꯥꯕ꯭ꯔꯣ ꯑꯃꯨꯛꯀ ꯊꯣꯛꯂꯛꯎꯅꯦ ꯏꯟꯁꯥꯡ ꯄꯤꯔꯝꯒꯦ ꯇꯧꯕꯅꯤꯅꯦ ꯇꯣꯝꯆꯧ ꯇꯨꯝꯂꯕ꯭ꯔꯣ ꯅꯪꯕꯣ ꯃꯗꯨꯗ ꯇꯣꯝꯆꯧꯁꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯇꯥꯗ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯔꯦ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯇꯥꯗ ꯃꯗꯨꯗ ꯇꯣꯝꯆꯧꯅ ꯍꯩ ꯑꯁꯨꯛ ꯉꯜꯂꯤꯁꯤꯗꯕꯨ ꯇꯨꯝꯂꯤꯅꯦ ꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯂꯤꯕꯅꯤ ꯑꯗꯨꯗ ꯅꯪꯒꯤꯁꯨ ꯈꯔ ꯊꯤꯜꯂꯛꯄꯅꯤꯗ ꯁꯦ ꯇꯣꯝꯆꯧꯗꯨ ꯆꯥꯎꯕꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯏ ꯑꯁꯨꯝꯅ ꯉꯛꯅ ꯏꯟꯁꯥꯡ ꯑꯗꯣ ꯂꯧꯁꯤꯜꯂꯤ ꯃꯁꯤꯗꯒꯤ ꯆꯥꯎꯕꯁꯨ ꯏꯟꯁꯥꯡ ꯄꯤꯔꯝꯂꯒ ꯍꯟꯈ꯭ꯔꯦ ꯃꯗꯨꯗ ꯇꯣꯝꯆꯧꯅ ꯈꯜꯂꯤ ꯀꯩꯅꯣꯅꯦ ꯉꯁꯤꯁꯤꯕꯣ ꯑꯁꯤꯕꯨ ꯇꯥ ꯆꯥꯎꯕ꯭ꯔꯅꯦ ꯆꯦꯡ ꯀꯧꯇꯥ ꯑꯃꯐꯥꯎ ꯄꯨꯒꯦ ꯌꯥꯗꯕ ꯃꯥꯅ ꯉꯁꯤꯗꯤ ꯏꯟꯁꯥꯡꯒ ꯊꯤꯜꯂꯛꯏꯁꯤꯕꯣ ꯃꯤꯁꯤꯡꯁꯦ ꯃꯈꯜ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯇꯣꯝꯆꯧꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯣꯝꯆꯧꯅ ꯆꯥꯎꯕꯗ ꯄꯤꯔꯛꯄ ꯏꯟꯁꯥꯡ ꯑꯗꯣ ꯍꯥꯎꯏ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯏꯕꯣꯇꯣꯝꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯇꯦꯝꯕꯤ ꯌꯥꯍꯧꯔꯛꯄꯗ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯖꯣꯏꯕꯨ ꯀꯧꯏ ꯍꯥꯏ ꯏꯕꯣꯆꯧꯕ ꯅꯃꯥꯗ ꯂꯩꯇꯦꯅꯦ ꯑꯃꯨꯛꯀ ꯊꯣꯔꯛꯎꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯖꯣꯏꯕꯨ ꯀꯟꯅ ꯀꯧꯔꯛꯏ ꯃꯗꯨꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯖꯣꯏꯁꯨ ꯀꯧꯕ ꯑꯗꯣ ꯇꯥꯔꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯄꯥꯕꯨꯡ ꯏꯃꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯏꯕꯣꯇꯣꯝꯕꯅ ꯑꯃꯨꯛ ꯍꯩ ꯅꯃꯥꯗꯣ ꯂꯩꯔꯝꯖꯩꯅꯦ ꯍꯩ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯕ ꯀꯥꯗꯨꯗꯅꯦ ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯃꯅꯤꯡ ꯃꯌꯥꯗꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯃꯗꯨꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯖꯣꯏꯅ ꯃꯥꯒꯤ
ꯃꯃꯥꯒꯤ ꯂꯥꯏꯁꯟꯅꯐꯝ ꯀꯥ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯈꯤ ꯃꯅꯤꯡ ꯃꯌꯥꯗꯁꯨ ꯆꯠꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯏꯕꯣꯇꯣꯝꯕꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯥꯖꯅ ꯄꯥꯕꯨꯡ ꯉꯁꯥꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯂꯥꯛꯑꯝꯕꯅꯤ ꯑꯗꯨꯒ ꯏꯃꯥꯁꯦ ꯐꯠꯇꯕ ꯊꯕꯛ ꯇꯧꯏ ꯍꯟꯇꯛ ꯇꯣꯝꯆꯧ ꯃꯥꯡꯈꯤꯕꯗꯨꯁꯨ 이마가 따라가 떠보니 하이드나 양강남바니 이마수 얌사오키바니 머멍 누피기 와도 따보다 이보 똥바나 하 거리누니 하리시보 하이 ngaiko namada ngangamba 미싱도디 까나까나노 하 너코이부 캉락프로 마루다 타잖아 아이코이 레카이기 쿠라닝 팀바가 따다 이봄사가 ngangambani aduga maga thabak sinbada yawminnaba ta chabudusu makhoi anina sinabado mayamna khanglakpadagi asengbado haidokhraba male aduda mayamna hayeng se laklaga tomchoubu amuk hanna magi hanagi phibamduda lahangadabani na hairambani madu tabada ibo tombana kalino tawgadoribasibo ibo chauba haujikti namagi matamdo hiroklaba male nei karigumba mahakna hingdamlabadi phai natabida leitaba thoklabadi is leika achida wagadorida asi haiduna makok pairaga phamthai maruda joina mu pabung imana sadanaba laisingdudi losillamdaba jalo maduda ibo tombana ibo chauba ai khangdre toribase sangu imungda hayeng wona warido kari no kamdobuno do khanarasi sangu asi haiduna imungda changnakhrei aduga ibo tombasu imungda changai aduga makhoi ahum makhoigi mayai ka aduda phamduna nunganba ngairei asumna matamdu haukrei mathangi numitki nongale nimit aduge ayukta lekai gi nupama amai bitimbi gi mayumda changai aduga mi kawi mama o mama tabi dabro asi haiduna pakhat na kauri aduda ibu tombatu senthori aduga ibungo kedoragin he maruda nupa aduna mama ini timbidu lekai ki lampak aduda maina saklaga masado kathiklaga lehori pautu tabata ibu tombana ha kainone harisibo as hai ibu chauba hai namadu maina sakle hairi ne amuta jalusine masi haiduna masanupa zoiga mamong nupi thajaga punna chelaklei lampak aduda yorokpa kandadi amai bitembi gi thawai yaudraba hakchang do thengnari ibo tomba joy amati mamong nupi thaja kappadi laradana lekai asi kari thoklaga ba haiduna yamna mi painarami masidagi amai bitembi gi katheklaba hakchang ado amuk phajana mathong mangam pangthokhrei ibo tombati kapkhide lekai asi ki khanbada yamna wajarami asumna matamdu haukhri masigi matung amai bitembi leitrab matung dagidi lekai aduta tamnaba kaya horaklei mi chatpaki khonjal angang kapaki khonjal amati maram ilei leitana mi nokpaki khonjal kaya ama lambida satlingaida tarakpa asigumpa kaya thengnaba horaklei nomagi numit ama ngasai amai bitembi bu yamna ngangkhiba ibum sadu thabak ama satlubadagi nungdangi pung mapan aduwaida halaki maduda mahakna khalli aibu amok thabuk mafamda hallasirane as lekai asida tawriba singsei ngasidi aingonda amuk tawdriba jala asi haiduna murum sonduna lai mana asum lakpana makhoi gi khun ado yoroklei maduda khun ado hek jawbada mangonda nungsit asaba ama sichilakhi adumna torokpa aduta ibom sado swai lawi aduga is karibu tholaga ba Hesor asi haiduna lai asumna mahak kitit kirum tawna mahakna asum lakpada masam mana isang sangba amai bigi phijol setpi nupi ama mag hek mamangda sammaga gamgam chatki maduda ibom sadu masanik pahuraklei adubu mahak mayumdi yawunaba satlagi khanduna adum lakli masidagi amuk magi nakung mayada tapna ibomsa haiduna kauri madudu tabada ibom sadu mamai leiduna koyeng yengi aduga kanano haiduna koilaw lawi marudagi mana mamai do mamaga leithorokpada mamai katheklaba masam sangba amai bigi phijol setpi nupi ama jagoi saduna magi manak tapna nuklaga sangsilaklei maduda ibom sado
tung handuna satlaga sen ge tawi adubu kiman khibana senbadi ngamdri kibana su maklak to nikpada loire aduga tunglumda amuk leithoklaga haujiki nupi ado leiribra haiduna yengi adubu mana yengthorokpadadi amuk leiramdari mana asumna tawringai kadomdagino khangdana nupi amana kanna kaplai aduga amuksu noklai maduda ibom sado khangprek khangi aduga kisu yamna kirami masidagi amuk ngahak leiraga kappa lauramba do tumin leikhri tanja aduda ibom sado tapna satpa howi mahana asum lakpana amai bitembi hoigi yum mapa yausillaklei maruda magi tungda kanano amana nungjeng saidai maduda mahakna kaino tawri sibo khanduna tungde yengthorokpada sairakliba nungjeng do amai bitembi gi yum lomdagi oiramkhi madudagi ibom sado sap leptuna yum aduda munna sum yengi maduda yum adudagi laiti sumanba mi sumanba ama tung handuna tholai madu ubada ibom sana kanano haiduna hangi ibom sana madu hanglubada man uriba laiti sumanba nupi sumanba saktam ado masadi yaudana tunglomda mangakto tapna leithorai aduga ibom sada mamit khana yengi aduga ibom sage manak nakna khangchong chongchillaklaga makhori metpa horaklei ibom sadu lawbasu ngamdrei magi nupi angang pu ningsinglaga kapli madudagi sawbato tapna sor thingat khrei aduga mahak amai bitembi gi thawai aduna makhori mekhaiduna hatkhi mathangi nongan bada lekai miyamna ibom sa siduna leirambado yamna nungai naramdi aduga lekai miyam adusu leiba yamna kinirakhi masidagi ibom sagi nupidu yamna kapkhi lekai miyamna ibom sagi mathau mangam pangthokhrei sawbasu ibom sa sire tabada kiba horaklei haujikti mahaksu kari nungi mi gi manganaba tawrabano hainasu khanjaraklei masi khallaga mahakna magi nupi memi bu kawrai maruda memina moi tamo sakhumda jagbira o ai somda kuthadokpa yadre asumna khumlakpadagi sawbasu sakhum lomda changlai aduga memi hanta taibom sa leitribase aidi ima temina oiramgadaba mali asi harakpada memina ho tawkho migi mangnabado yam tawkhoba migi matei mana khuk leijabaduda adu yamna kala idubu kaigino ekhoi gi kari walageba ha asumna ngalakpada sawbana hai tumi leune masigi nupisidi karino khangde chabeng ngange wani asi haidna sai e maduda memina phone undangdane khutha challaga wathi subado tawiranu ngarang tadai bom cha siribado khara khangbiyo masi harakpada sawbado tumina lei aduga sak loisillo hai marudagi memina sak ado loisilladuna sak saminari matamdi haujin khibana numidagi matam yoksillaklei memisu nungdangi sak loisinduna magi nupa sawba amati masa singbu koksinduna sak chaminari aduga makhoigi kada sangduna tumna khrei marudagi sawbatu mikap thori matamdu numidangi pung 13 tari maduda sawbado mahak mapan thukluge haiduna thulai masidagi mahakna manin thonglomda chatke khanbasu kibadagi mamang thong adu hanglaga thuklaklei asumna mana thorakpada makhoigi hek makha thangbada masam isang sangba mamai katheklaba nupi ama phingok setlaga hiptuna leirami madu urubada sawbado hoi ima haiduna kanna lauraga imung lomda chensilai aduga phamungda kakhalai matamduda masado humak anapi kangi masa adusu ki khibana thak ni madudagi magi nupi mimisu makeup thoraklei sawra taramliba mawongdu ubata memina moitamo kaidorage kaino humang mayam sidi asi harakpada sawbana masa ado niklaga mapanda kinuma mapanda asumna pakhat na hairi marudagi memina mapuroiba sawbabu hiptha hallaga phayup subsin biraba matung ningthi jana tumannaba tawri tamo kasuera moise tabona pakhanda khanbaduda mitane sori pari pangwadu ubo oiramgani pothabiro asumna hairaga sawbado pungning phatha halami sawbasu tapna pamit wisinduna adumak tumthakrei masidagi memisu tumthakrei matamdu haukrei masigi matung
ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯔꯦ ꯆꯥꯎꯕꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯦ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯂꯒ ꯆꯧꯀ꯭ꯔꯤꯗ ꯐꯝꯃꯤ ꯑꯗꯨꯒ ꯉꯔꯥꯡ ꯎꯈꯤꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯁꯨ ꯃꯃꯤꯠꯇ ꯑꯗꯨꯝ ꯎꯗꯨꯅ ꯂꯩꯔꯦ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯑꯩꯁꯦ ꯀꯌꯥꯗ ꯅꯦꯅꯥ ꯇꯥꯅ ꯂꯩꯖꯔꯝꯒꯗꯕ ꯑꯗꯨꯒ ꯉꯔꯥꯡ ꯊꯣꯛꯂꯤꯕꯗꯨꯁꯨ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯗꯦ ꯃꯥꯅ ꯑꯗꯨꯝꯅ ꯈꯜꯂꯤꯉꯩ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯃꯤꯅ ꯇꯥꯃꯣ ꯏꯔꯨꯖ ꯃꯥꯏꯊꯕꯤꯔꯨꯔꯣ ꯏꯁꯤꯡꯁꯨ ꯊꯝꯂꯝꯂꯕꯅꯤ ꯑꯁꯨꯝꯅ ꯃꯦꯃꯤꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯆꯥꯎꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯗꯦ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯤ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯈꯣꯟ ꯈꯔ ꯍꯧꯅ ꯃꯁꯥ ꯅꯣꯝꯂꯒ ꯀꯧꯔꯛꯏ ꯃꯗꯨꯗ ꯆꯥꯎꯕꯅ ꯍꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯅꯦ ꯑꯁꯨꯝꯅ ꯏꯉꯛ ꯉꯛꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯃꯦꯃꯤꯅ ꯏꯔꯨꯖꯊꯣꯛꯄꯤꯔꯨꯔꯣ ꯏꯁꯤꯡ ꯊꯝꯂꯝꯂꯕꯅꯤ ꯍꯥꯏꯕ ꯃꯗꯨꯗ ꯆꯥꯎꯕꯅ ꯍꯣꯏ ꯂꯨꯖꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯔꯨꯖꯕ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯏꯔꯨ ꯂꯨꯊꯣꯛꯂꯦ ꯃꯍꯥꯛꯅ ꯏꯔꯨꯖꯕ ꯂꯣꯏꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯃꯤꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯃꯦꯃꯤꯁꯨ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯅꯅꯕ ꯇꯧꯔꯤ ꯑꯗꯨꯒ ꯆꯥꯎꯕꯗꯨ ꯆꯥꯛꯈꯨꯝꯗ ꯐꯝꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯆꯪꯂꯛꯄ ꯉꯥꯏꯔꯤ ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯆꯥꯛ ꯊꯣꯡꯅꯕ ꯆꯥꯛꯈꯨꯝꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯇꯥꯃꯣ ꯉꯔꯥꯡ ꯈꯨꯔꯥ ꯅꯤꯡꯊꯦꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯑꯃꯥꯏꯕꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯆꯠꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯩ ꯍꯥꯏ ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯤ ꯈꯔꯅꯁꯨ ꯊꯦꯡꯅꯔꯕ ꯃꯥꯜꯂꯦ ꯑꯩꯗꯤ ꯀꯤꯕꯗ ꯂꯣꯏꯔꯦꯗ ꯃꯦꯃꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯕꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯉꯣꯟꯗ ꯉꯔꯥꯡ ꯎꯈꯤꯕꯁꯤꯡꯗꯣ ꯑꯃꯨꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥꯔꯤ ꯑꯗꯣ ꯇꯝꯈꯤ ꯃꯗꯨ ꯇꯥꯕꯗ ꯃꯦꯃꯤꯁꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯆꯥꯛ ꯊꯣꯡꯂꯦ ꯑꯗꯨꯒ ꯆꯥꯊꯣꯛꯃꯤꯟꯅꯔꯦ ꯑꯗꯨꯒ ꯇꯨꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯍꯦꯜꯂꯛꯂꯦ ꯆꯥꯎꯕꯒꯤ ꯃꯃꯥꯡꯒꯤ ꯊꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ ꯑꯗꯨꯒ ꯃꯤ ꯑꯃꯅ ꯀꯧꯔꯛꯏ ꯇꯥꯆꯧꯕ ꯇꯥꯕ꯭ꯔꯣ ꯇꯥꯆꯧꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯃꯗꯨꯗ ꯆꯥꯎꯕꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯑꯁꯨꯌꯥꯝ ꯊꯦꯡꯂꯀꯥꯟꯁꯤꯗ ꯀꯧꯔꯛꯏꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯊꯣꯡ ꯊꯤꯜꯂꯛꯂꯤꯕ ꯃꯤ ꯑꯗꯨꯅ ꯑꯩꯅꯦ ꯇꯣꯝꯕꯅꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ ꯑꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯆꯥꯎꯕꯗꯣ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯤ ꯑꯗꯨꯒ ꯆꯥꯎꯕꯅ ꯀꯔꯤ ꯂꯩꯔꯦ ꯇꯣꯝꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯇꯣꯝꯕꯅ ꯈꯨꯔꯥ ꯅꯤꯡꯊꯦꯝꯕꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯁꯤ ꯇꯥ ꯆꯥꯎꯕꯕꯨ ꯇꯥꯗꯕ꯭ꯔꯣ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯕꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯀꯃꯥꯏꯅꯅꯣꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯇꯣꯝꯕꯅ ꯈꯪꯗ꯭ꯔꯦꯗ ꯃꯥꯁꯤ ꯌꯨꯝ ꯍꯜꯂꯛꯄꯗ ꯂꯝꯌꯥꯏꯗ ꯋꯥꯟꯊꯩ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯦ ꯃꯗꯨꯗ ꯆꯥꯎꯕꯅ ꯃꯤꯕꯨ ꯀꯌꯥꯝ ꯂꯩꯍꯧꯔꯒꯦ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯇꯣꯝꯕꯅ ꯃꯤꯕꯨꯗꯤ ꯈꯔ ꯂꯥꯍꯧꯔꯦ ꯑꯩꯁꯨ ꯊꯣꯔꯛꯂꯤꯕ ꯑꯁꯤꯅꯤ ꯑꯗꯣ ꯇꯥ ꯆꯥꯎꯕꯁꯨ ꯉꯥꯏꯍꯥꯛ ꯌꯧꯔꯨꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯜꯂꯤꯕ ꯃꯗꯨꯗ ꯆꯥꯎꯕꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯣꯝꯕꯒ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯋꯥꯔꯤ ꯈꯔ ꯑꯁꯨꯝ ꯁꯥꯟꯅꯔꯒ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯁꯥꯟꯅꯔꯝꯕꯗꯒꯤ ꯆꯥꯎꯕꯅ ꯇꯣꯝꯕꯗ ꯈꯨꯔꯥ ꯅꯤꯡꯊꯦꯝꯕꯗꯨꯕꯨ ꯍꯧꯖꯤꯛ ꯃꯊꯧ ꯃꯉꯝ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯇꯣꯝꯕꯗꯣ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ ꯇꯨꯃꯤꯟꯅ ꯂꯨꯛꯊꯔꯒ ꯆꯠꯂꯤ ꯃꯗꯨꯗ ꯆꯥꯎꯕꯅ ꯇꯣꯝꯕ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯇꯣꯝꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯃꯗꯨꯗꯒꯤ ꯆꯥꯎꯕꯅ ꯇꯣꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯒ ꯑꯃꯨꯛ ꯍꯪꯉꯤ ꯃꯗꯨꯗ ꯇꯣꯝꯕꯗꯤ ꯈꯤꯛ ꯈꯤꯛ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯆꯥꯎꯕ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯆꯥꯎꯕꯅ ꯇꯣꯝꯕꯗꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯒ ꯆꯥꯎꯕꯗ ꯌꯦꯡꯉꯛꯏ ꯃꯗꯨꯗ ꯆꯥꯎꯕꯗꯤ ꯃꯌꯥ ꯑꯗꯣ इहिंग नाहिंग तैरगा ममित अदो कोथोकलगा मखुटना पाइदुना खिगतलगा लेरमी मदु उबदा चावदो खंगप्रे खंगदुना तुंग खंगहन हल्ली मदुदा मागी मतुंगदा कनागुंबा अमगी मखुटना ताप लाउना पाइ मदुदा चावना येंथोकलुबदा ममाय ममित जावदेबी मसम्मना इफा फाबी नुपी अमा लेपतुना लेरमी मदुदगी चावबा हो इमा हाइदुना सेली मसिदगी चावना असुम चेलकपदा अमायबी तेंबीगी युम मनाक अद्वाय यौसिलकले चावबदो मफम मरांग खंगदना कोइसेन चेंदुना माना सिलिबदो कराइदनो हाइनसु कोयेंग येंगी माना असुमना येंगकपदा अमायबी तेंबीगी थोंगालदा नुपी अमा लेपतो उरई मदुदा चावना संगसिललगा येंगबददी मागी नुपी मेमी ओइरमखी
ꯆꯥꯎꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯤꯃꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯃꯤꯃꯤ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯥ?" ꯃꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄꯗ ꯃꯤꯃꯤꯅ, "ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯣ ꯌꯦꯡꯂꯤꯕꯅꯤ, ꯉꯥꯏꯈꯣ, ꯅꯪꯕꯨ ꯌꯥꯝ ꯋꯥꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯗ ꯃꯃꯤꯠ ꯏꯔꯪ ꯂꯪꯂꯒ ꯃꯆꯤꯟꯁꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯅꯣꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯀꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯁꯣꯔ ꯊꯤꯡꯒꯠꯈ꯭ꯔꯦ, ꯑꯗꯨꯒ ꯈꯨꯗꯛꯇꯨꯃꯛꯇꯗ ꯃꯊ꯭ꯋꯥꯏ ꯊꯥꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯤꯃꯤꯁꯨ ꯃꯄꯨꯔꯣꯏꯕ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯍꯧꯗꯣꯛꯂꯦ, ꯑꯗꯨꯒ ꯄꯨꯟꯅ ꯃꯥꯡꯒꯣꯟꯗ ꯊꯣꯛꯃꯤꯟꯅꯔꯛꯂꯦ, ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯃꯤꯃꯤꯅ ꯀꯟꯅ ꯀꯟꯅ ꯀꯧꯈꯤ꯫ ꯃꯤꯃꯤꯅ ꯀꯧꯕꯗꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯇꯥꯕꯗꯒꯤ ꯍꯧꯒꯠꯅꯔꯛꯂꯦ, ꯑꯗꯨꯒ ꯆꯥꯎꯕꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯂꯥꯛꯂꯦ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯃꯅ, "ꯀꯩꯗꯧꯔꯦ ꯃꯤꯃꯤ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯃꯤꯃꯤꯅ, "ꯏꯆꯦ, ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯅꯥꯎꯄꯥꯗꯣ ꯂꯩꯔꯝꯗ꯭ꯔꯦ, ꯑꯩꯁꯨ ꯃꯥꯅ ꯍꯧꯒꯠꯄꯗꯣ ꯈꯪꯍꯧꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯉꯔꯥꯡ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯇꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯣ ꯆꯥꯎꯕ ꯊꯤꯕ ꯍꯧꯅꯔꯛꯂꯦ꯫ ꯃꯗꯨꯗ ꯃꯤ ꯈꯔꯅ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯃꯌꯨꯝ ꯃꯅꯥꯛꯇ ꯆꯠꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯈꯔ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯃꯌꯨꯝ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯆꯤꯡꯅꯕꯗꯣ ꯆꯨꯝꯂꯦ꯫ ꯆꯥꯎꯕꯗꯨ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯊꯣꯡꯒꯥꯜ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯈꯔꯅ ꯆꯥꯎꯕꯕꯨ ꯊꯥꯡꯂꯒ ꯄꯣꯔꯛꯈꯤ꯫ ꯃꯤꯃꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯆꯥꯎꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯔꯒ ꯃꯈꯣꯜ ꯍꯧꯅ ꯀꯞꯆꯔꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅꯔꯒ ꯆꯥꯎꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯛꯄꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯤꯔ ꯀꯧꯕ ꯑꯃ ꯀꯧꯈꯤ, ꯑꯗꯨꯒ ꯋꯥꯔꯤ ꯇꯥꯟꯅꯔꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯕꯤꯔꯅ, "ꯃꯁꯤꯗꯤ ꯑꯩꯅ ꯌꯦꯡꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯑꯩ ꯑꯃꯥꯏꯕ ꯑꯃ ꯍꯥꯏꯒꯦ, ꯃꯍꯥꯛꯀ ꯑꯃꯨꯛꯇꯪ ꯇꯥꯟꯅꯧ, ꯃꯁꯤꯗꯤ ꯑꯩꯅ ꯉꯝꯂꯣꯏꯗꯧꯔꯤ." ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯌꯨꯝ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯕꯤꯔꯅ, "ꯅꯤꯡꯊꯧꯈꯣꯡꯗ ꯑꯃꯥꯏꯕ ꯙꯤꯔꯦꯟ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯪꯕꯤꯌꯨ, ꯃꯃꯤꯡ ꯆꯠꯄ ꯃꯥꯏꯕꯅꯤ, ꯃꯥꯅ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ." ꯋꯥ ꯑꯗꯨ ꯇꯥꯔꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯈꯣꯏ ꯈꯔꯅ ꯑꯃꯥꯏꯕ ꯙꯤꯔꯦꯟꯗꯨ ꯀꯧꯕ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯙꯤꯔꯦꯟꯗꯨ ꯃꯥꯒꯤ ꯌꯨꯝꯒꯤ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯙꯤꯔꯦꯟꯕꯨ ꯀꯧꯏ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯙꯤꯔꯦꯟꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯃꯌꯥꯝꯗ, "ꯀꯔꯤ ꯂꯩꯔꯕꯒꯦ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯣ?" ꯑꯁꯤ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯈꯨꯜꯒꯤ ꯊꯣꯛꯂꯤꯕ ꯋꯥꯔꯤ ꯄꯨꯝꯕ ಲಿꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯥꯎꯕ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯇꯧꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯗꯣ ꯈꯪꯂꯛꯄꯒꯤ ꯋꯥꯔꯤꯁꯨ ꯂꯤꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯥꯎꯕ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯇꯧꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯗꯣ ꯀꯔꯝꯅ ꯈꯪꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯗꯨꯁꯨ ꯂꯤꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯣ ꯑꯃꯥꯏꯕ ꯙꯤꯔꯦꯟꯗ ꯂꯤꯕ ꯍꯧꯔꯛꯏ꯫ ꯆꯥꯎꯕꯗꯨ ꯑꯃꯥꯏꯕ ꯇꯦꯝꯕꯤꯅ ꯄꯤꯔꯛꯄ ꯁꯣꯔꯦꯟꯒꯤ ꯈꯨꯅꯥꯎꯕꯤ ꯑꯗꯣ ꯍꯥꯞꯈ꯭ꯔꯕ ꯏꯟꯁꯥꯡ ꯑꯗꯨ ꯇꯣꯝꯆꯧꯗ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ, ꯑꯗꯨꯒ ꯆꯥꯛ ꯆꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯣꯝꯗ ꯇꯣꯝꯆꯧꯗꯨ ꯀꯔꯤꯕꯨ ꯇꯧꯔꯝꯒꯗꯕꯅꯣ ꯈꯟꯕꯗ ꯃꯍꯥꯛ ꯆꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯕꯒꯤ ꯅꯨꯄꯤ ꯃꯤꯃꯤꯅ, "ꯍꯩꯃꯥ, ꯃꯈꯣꯏ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ? ꯏꯟꯁꯥꯡꯗꯨꯕꯨ ꯍꯥꯎꯇ꯭ꯔꯕꯣ?" ꯃꯗꯨꯗ ꯆꯥꯎꯕꯅ, "ꯀꯔꯤꯁꯨ ꯇꯧꯗꯦꯗ, ꯍꯥꯎꯏ, ꯌꯥꯝ ꯍꯥꯎꯏꯗ." ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯇꯣ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯐꯖꯅ ꯆꯥꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯆꯥꯛ ꯇꯣꯛꯂꯒ ꯇꯨꯝꯅꯅꯕ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯃꯗꯨꯗ ꯃꯤꯃꯤꯅ, "ꯇꯥꯃꯣ, ꯑꯩ ꯍꯌꯦꯡꯁꯤ ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ, ꯏꯃꯥꯗꯣ ꯉꯁꯥꯏ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ, ꯑꯩ ꯍꯌꯦꯡꯗꯤ ꯌꯨꯝꯗ ꯍꯥꯏꯐꯦꯠꯇ ꯆꯠꯂꯨꯒꯦ." ꯃꯗꯨꯗ ꯆꯥꯎꯕꯅ, "ꯆꯠꯂꯨ, ꯑꯗꯣ ꯅꯪꯕꯨ ꯏꯃꯥꯒꯤ ꯀꯔꯤ ꯀꯔꯤ ꯄꯨꯒꯦ ꯍꯥꯏꯅꯣꯅꯦ?" "ꯁꯪꯒꯣꯝꯒ ꯍꯣꯔꯂꯤꯛꯁꯀ ꯈꯔ ꯄꯨꯒꯦꯅ ꯈꯜꯂꯤꯌꯦ." "ꯑꯣ, ꯍꯣꯏ, ꯅꯪꯅ ꯐꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯇꯧ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯤꯃꯤꯁꯨ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯥꯎꯕꯗꯤ ꯋꯥꯈꯜ ꯈꯜꯂꯤ, "ꯏꯃꯥ ꯃꯥꯏꯕꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯣꯏꯗꯧꯔꯤꯕ ꯖꯥꯠꯂꯅꯦ? ꯍꯧꯖꯤꯛ ꯐꯥꯎꯕꯨ ꯀꯩꯁꯨ ꯇꯧꯕ ꯇꯥꯗꯦ꯫ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯛꯂꯒ ꯑꯣꯏꯗ꯭ꯔꯕꯗꯤꯕ ꯅꯨꯡꯉꯥꯏꯅꯦꯕ ꯃꯥ."
ꯀꯥꯟꯅꯗꯦ ꯍꯌꯦꯡ ꯀꯔꯤ ꯇꯧꯔꯛꯄ ꯍꯥꯏꯕꯗꯨ ꯌꯦꯡꯂꯕ ꯍꯥꯏꯗꯨꯅꯤ ꯑꯁꯤ ꯈꯜꯂꯒ ꯆꯥꯎꯕꯗꯣ ꯇꯨꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯇꯣꯝꯆꯧꯗꯨ ꯐꯃꯨꯡꯒꯤ ꯀꯥꯆꯤꯟꯗ ꯆꯪꯁꯤꯜꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯁꯨꯞꯆꯤꯟꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯐꯃꯨꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯤ ꯅꯨꯄꯤꯗꯨ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯉꯤ ꯃꯃꯤꯠ ꯃꯅꯥꯇꯣꯟ ꯃꯆꯤꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯖꯒꯣꯏ ꯁꯥꯔꯤ ꯑꯗꯨꯒ ꯇꯣꯝꯆꯧꯗ ꯇꯣꯝꯆꯧ ꯅꯪꯕꯨ ꯑꯩꯒꯤ ꯖꯒꯣꯏꯁꯤ ꯄꯥꯝꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯈꯤꯛ ꯅꯣꯛꯏ ꯃꯗꯨ ꯎꯕꯗ ꯇꯣꯝꯆꯧꯗꯣ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯣ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 1:30 ꯇꯥꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯧꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯑꯣꯡ ꯑꯃ ꯇꯧꯈ꯭ꯔꯦ ꯃꯆꯤꯟꯗ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯉꯥꯡꯕ ꯍꯧꯔꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏ ꯃꯥꯒꯤ ꯃꯃꯥꯡꯗ ꯖꯒꯣꯏ ꯁꯥꯔꯝꯕꯤ ꯅꯨꯄꯤ ꯑꯗꯣ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯣꯟꯊꯗꯨꯅ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯇꯣꯝꯆꯧꯕꯨ ꯀꯣꯏꯄꯨ ꯄꯨꯕ ꯍꯧꯔꯛꯂꯤ ꯇꯣꯝꯆꯧꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯄ ꯃꯥꯏꯀꯩꯗ ꯅꯣꯛꯂꯒ ꯑꯗꯨꯝ ꯏꯅꯩ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯊꯨꯒꯥꯏꯔꯒ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯧꯒꯤ ꯌꯨꯝ ꯑꯗꯣ ꯇꯣꯝꯆꯧ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯡ ꯂꯥꯡꯅꯕ ꯍꯧꯔꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯩꯅ ꯇꯥ ꯇꯣꯝꯆꯧꯗꯨ ꯉꯔꯥꯡ ꯊꯕꯛ ꯈꯔ ꯉꯟꯅ ꯆꯠꯁꯤ ꯉꯟꯅ ꯍꯧꯒꯠꯂꯝꯃꯣ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯑꯌꯨꯛ ꯉꯟꯅ ꯑꯩꯁꯨ ꯃꯥ ꯀꯧꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯤꯕ ꯑꯁꯤꯅꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯟ ꯑꯗꯨꯒꯤ ꯑꯍꯜ ꯅꯤꯡꯊꯦꯝꯕꯅ ꯑꯃꯨꯛ ꯈꯪꯗ꯭ꯔꯦꯅꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯅꯨꯄꯤꯗꯨꯁꯨ ꯆꯠꯈ꯭ꯔꯗꯅ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯩꯕꯁꯤꯗ ꯃꯤꯅ ꯌꯦꯡꯁꯤꯟꯕ ꯈꯔ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯅ ꯈꯜꯂꯤꯅꯦ ꯑꯩꯗꯤ ꯑꯗꯨꯅ ꯃꯗꯣ ꯍꯥꯟꯅ ꯊꯤꯗꯣꯛꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯇꯣꯝꯆꯧꯒꯤ ꯌꯨꯝꯗ ꯃꯌꯥꯝ ꯌꯥ ꯂꯥꯡꯕꯗꯨ ꯆꯥꯎꯕꯁꯨ ꯇꯥꯔꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯉꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯕꯣ ꯀꯨꯝꯍꯩ ꯍꯧꯔꯕ ꯃꯥꯜꯂꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯃꯤꯅ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯣꯏ ꯇꯥꯃꯣ ꯇꯣꯝꯆꯧꯕꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯃꯣꯏ ꯇꯥꯃꯣꯕꯨ ꯇꯥꯕꯤꯗꯕ꯭ꯔꯣ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯃꯗꯨꯗ ꯆꯥꯎꯕꯅ ꯍꯥꯏ ꯆꯠꯂꯨꯔꯅꯨ ꯌꯥꯔꯦ ꯆꯥꯛꯀ ꯊꯣꯡꯂꯨꯔꯣ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯕ ꯆꯠꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯣꯝꯆꯧꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯡꯅꯔꯤꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯏꯕꯣꯝꯆꯥ ꯀꯧꯕ ꯑꯃꯅ ꯌꯦꯅꯈꯥ ꯊꯣꯔꯛꯄꯗ ꯆꯥꯎꯕ ꯑꯃꯗꯤ ꯃꯦꯃꯤꯅ ꯍꯥꯏꯅꯔꯤꯕ ꯋꯥꯗꯣ ꯇꯥꯔꯝꯃꯤ ꯃꯗꯨꯗ ꯏꯕꯣꯝꯆꯥꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯃꯤ ꯃꯥꯡꯂꯦ ꯍꯥꯏꯔꯒ ꯃꯣꯏꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯁꯤ ꯍꯥꯏꯔꯤꯁꯤꯕꯣ ꯇꯣꯝꯆꯧ ꯃꯥꯡꯂꯤꯕꯁꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯆꯥꯎꯕ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯁꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯉꯁꯥꯏꯒꯤ ꯑꯍꯟ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦꯅꯦ ꯏꯕꯣꯝꯆꯥ ꯆꯥꯎꯕ ꯍꯣꯏꯗꯗꯤ ꯀꯩꯗꯧꯕ ꯆꯠꯀꯗꯧꯔꯤꯕꯅꯣ ꯃꯗꯨꯗ ꯏꯕꯣꯝꯆꯥꯅ ꯃꯌꯥꯝ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨꯅꯦ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯁꯤꯗ ꯇꯣꯝꯆꯧ ꯃꯥꯡꯈꯤꯕꯒꯤ ꯂꯥꯡꯅꯔꯤ ꯑꯗꯨꯒ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯍꯧꯔꯤ ꯑꯩ ꯇꯥꯍꯧꯔꯕꯅꯤ ꯃꯌꯥꯝ ꯆꯥꯎꯕ ꯍꯣꯏꯗꯅꯦ ꯑꯃꯨꯛꯇ ꯆꯠꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯆꯥꯎꯕꯅ ꯇꯧꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯁꯤꯡꯅꯔꯗꯨꯅ ꯂꯩꯀꯥꯏ ꯃꯌꯥꯝꯗꯨ ꯆꯥꯎꯕꯒꯤ ꯃꯌꯨꯝꯗ ꯌꯥ ꯂꯥꯡꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯏꯕꯣꯝꯆꯥꯅ ꯆꯥꯎꯕ ꯑꯃꯗꯤ ꯃꯦꯃꯤꯕꯨ ꯀꯧꯏ ꯆꯥꯎꯕ ꯅꯪ ꯑꯃꯨꯛꯇ ꯊꯣꯔꯛꯎ ꯋꯥ ꯈꯔ ꯍꯪꯒꯦ ꯑꯁꯨꯝꯅ ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯃꯌꯥꯝꯅ ꯀꯧꯕꯗꯨ ꯇꯥꯕꯗꯒꯤ ꯆꯥꯎꯕꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯌꯥꯝ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯃꯌꯥꯝ ꯂꯥꯛꯄꯕꯨ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯃꯗꯨꯗ ꯏꯕꯣꯝꯆꯥꯅ ꯍꯥꯏ ꯆꯥꯎꯕ ꯇꯣꯝꯆꯧ ꯃꯥꯡꯂꯤꯕꯁꯤ ꯅꯈꯣꯏꯅ ꯅꯠꯇ꯭ꯔꯥ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯆꯥꯎꯕꯗꯨ ꯋꯥ ꯉꯥꯡꯗꯦ ꯃꯗꯨꯗ ꯆꯥꯎꯕꯒꯤ ꯅꯨꯄꯤ ꯃꯦꯃꯤꯅ ꯀꯩꯅꯣ ꯇꯥꯗꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯇꯣꯝꯆꯧ ꯃꯥꯡꯈꯤꯕꯒ ꯑꯩꯈꯣꯏꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯅꯣ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯇꯥꯏꯁꯤꯟꯕꯤꯔꯤꯁꯤꯕꯨ ꯃꯗꯨꯗꯤ ꯐꯠꯇꯦꯗ ꯃꯗꯨꯗ ꯏꯕꯣꯝꯆꯥꯅ ꯅꯈꯣꯏꯒ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯤ ꯑꯃ ꯃꯥꯡꯂꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯅꯣꯛꯂꯗꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯁꯤ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯃꯗꯨ ꯍꯔꯥꯎꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯗꯨꯗ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯆꯥꯎꯕꯅ ꯋꯥ ꯂꯩꯊꯣꯛꯂꯒ ꯈꯨꯝꯂꯛꯏ
ꯑꯦꯍꯔꯥ ꯀꯩꯅꯣꯗ ꯇꯥꯗ ꯑꯩꯈꯣꯏꯗꯤ ꯏꯁꯝ ꯁꯝꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯃꯆꯥꯁꯤꯅ ꯍꯥꯏꯖꯕꯅꯤ ꯃꯁꯤꯗ ꯇꯥꯗꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯤꯀꯥ ꯇꯨꯀꯥ ꯊꯤꯗꯨꯅ ꯌꯦꯡꯁꯤꯜꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯇꯥꯗꯒꯤꯁꯤꯕꯨ ꯀꯜꯂꯛꯏꯕ ꯒꯥꯏꯗꯨꯔꯣ ꯑꯁꯤꯒꯨꯝꯂꯕ ꯆꯥꯎꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯏꯕꯣꯝꯆꯥꯅ ꯍꯥꯏ ꯆꯥꯎꯕ ꯅꯪ ꯅꯁꯛ ꯃꯨꯟꯅ ꯈꯪꯕ ꯃꯤꯅꯤ ꯈꯪꯉꯕ꯭ꯔꯥ ꯊꯕꯛ ꯑꯁꯤꯗ ꯅꯪ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯃꯗꯨꯗ ꯆꯥꯎꯕꯅ ꯑꯃꯨꯛ ꯍꯦꯔꯥ ꯇꯥꯗꯒꯤꯁꯤꯕꯨ ꯇꯣꯝꯆꯧ ꯃꯥꯡꯈꯤꯕꯗꯨ ꯑꯩꯈꯣꯏꯅꯅꯤ ꯁꯤꯔꯣ ꯍꯥ ꯑꯩꯈꯣꯏꯅꯅꯤ ꯁꯤꯔꯕ ꯃꯗꯨꯗ ꯏꯕꯣꯝꯆꯥꯅ ꯑꯣꯏ ꯅꯈꯣꯏꯅ ꯏꯃꯨꯡꯗ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯇꯥꯏꯅꯦ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯇꯣꯝꯆꯧ ꯃꯥꯡꯈꯤꯕꯒꯤ ꯍꯔꯥꯎꯕ ꯑꯣꯏꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯣ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯔꯕꯗꯤ ꯄ꯭ꯔꯃꯥꯟ ꯄꯨꯊꯣꯛꯄ ꯉꯝꯒꯗ꯭ꯔꯣ ꯍꯥ ꯉꯝꯒꯗ꯭ꯔꯕ ꯀꯩ ꯀꯥꯟꯗꯕꯗ ꯃꯇꯝ ꯃꯥꯡꯅꯅꯕ ꯑꯁꯨꯝꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯔꯛꯄ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏ ꯌꯥꯔꯦ ꯈꯟꯅꯔꯅꯨ ꯋꯥꯔꯤꯁꯦ ꯃꯈꯥ ꯇꯥꯟꯅꯔꯒꯨꯝꯁꯤ ꯆꯥꯎꯕ ꯅꯪꯅ ꯇꯁꯦꯡꯅ ꯊꯕꯛ ꯑꯗꯨ ꯅꯪꯅ ꯇꯧꯗꯦ ꯍꯥꯏꯔꯕꯅꯤꯅ ꯈꯨꯔꯥ ꯋꯥ ꯑꯃ ꯍꯥꯏꯔꯒꯦ ꯅꯈꯣꯏ ꯑꯅꯤ ꯉꯝꯒꯗ꯭ꯔꯥ ꯍꯥ ꯍꯥꯏꯌꯨ ꯃꯗꯨꯗ ꯆꯥꯎꯕꯅ ꯈꯨꯔꯥ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯉꯝꯖꯒꯅꯤ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯈꯨꯟꯒꯤ ꯊꯥꯡꯖꯤꯡ ꯂꯥꯏ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯑꯗꯨꯒ ꯊꯥꯡꯖꯤꯡ ꯂꯥꯏ ꯄꯟꯗꯨꯅꯅꯦ ꯑꯩ ꯇꯣꯝꯆꯧꯕꯨ ꯃꯥꯡꯅꯅꯕ ꯁꯤꯟꯈꯤꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯋꯥꯁꯛꯎ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯛꯄꯗ ꯆꯥꯎꯕꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯛꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯤꯃꯤꯗꯤ ꯆꯥꯎꯕꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯣ ꯈꯪꯗꯕꯅꯤꯅ ꯑꯍꯜ ꯑꯗꯨꯗ ꯆꯠꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯥꯏꯕꯨꯡ ꯂꯣꯝꯗ ꯑꯣꯏꯅ ꯂꯦꯡꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯅꯅꯕ ꯍꯥꯏꯅꯔꯛꯄꯗ ꯆꯥꯎꯕꯗꯤ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯐꯝ ꯑꯃ ꯐꯥꯎꯕ ꯂꯦꯡꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯗꯨꯗ ꯏꯕꯣꯝꯆꯥꯅ ꯍꯥꯏ ꯆꯥꯎꯕ ꯀꯔꯤ ꯇꯧꯔꯒꯦ ꯆꯠꯂꯁꯤꯗꯅ ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯋꯥ ꯌꯥꯝꯅ ꯆꯥꯎꯅ ꯉꯥꯡꯈꯤꯕꯗꯥꯏꯅꯦ ꯍꯧꯖꯤꯛꯅ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯉꯨ ꯌꯥꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦꯕ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯃꯗꯨꯗ ꯃꯤꯃꯤꯅ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯗꯨꯗ ꯆꯥꯎꯕꯅ ꯑꯁ ꯃꯤꯃꯤ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯃꯗꯨꯗ ꯈꯨꯟꯒꯤ ꯑꯍꯟ ꯑꯗꯨꯅ ꯑꯃꯨꯛ ꯆꯥꯎꯕ ꯍꯧꯖꯤꯛꯇꯤ ꯅꯪ ꯆꯦꯜꯂꯕꯁꯨ ꯀꯅꯥꯅꯁꯨ ꯀꯟꯕꯤꯔꯔꯣꯏ ꯅꯪꯅ ꯇꯣꯝꯆꯧꯗꯨ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯇꯝꯃꯨ ꯐꯠꯇꯕ ꯇꯧꯕ ꯍꯥꯏꯕꯁꯦ ꯐꯠꯇꯕꯅꯤꯀꯣ ꯏꯕꯨꯡꯉꯣ ꯃꯗꯨꯗ ꯆꯥꯎꯕꯗꯣ ꯇꯞꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯈꯟꯊꯍꯧꯗꯕ ꯑꯄꯪꯕ ꯋꯥꯈꯜꯁꯤꯡꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯃꯌꯥꯝꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯈꯨꯔꯨꯝꯂꯛꯏ ꯃꯗꯨꯗ ꯏꯕꯣꯝꯆꯥꯒ ꯑꯍꯜ ꯑꯗꯨꯒꯅ ꯆꯥꯎꯕꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯆꯥꯎꯕꯅ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯤ ꯃꯗꯨꯗ ꯃꯌꯥꯝ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅꯔꯛꯏ ꯃꯗꯨꯗ ꯏꯕꯣꯝꯆꯥꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯁꯥꯎꯕꯅ ꯀꯥꯟꯅꯔꯔꯣꯏ ꯃꯌꯥꯝ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯑꯗꯣ ꯃꯔꯥꯡ ꯂꯥꯡꯗꯨꯅ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯗꯨꯅ ꯀꯧꯏ ꯏꯃꯥ ꯃꯥꯏꯕꯤꯕꯨ ꯂꯩꯇꯕ꯭ꯔꯣ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ ꯑꯁꯨꯝꯅ ꯀꯧꯕ ꯑꯗꯨꯗ ꯇꯥꯔꯗꯨꯅ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯗꯣ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯌꯥꯝ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯌꯥꯝ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯄꯤꯔꯛꯎ ꯃꯗꯨꯗ ꯏꯕꯣꯝꯆꯥꯅ ꯌꯥꯔꯦ ꯏꯃꯥ ꯃꯥꯏꯕꯤ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕ ꯃꯥꯜꯂꯦꯅꯦ ꯂꯩꯀꯥꯏꯁꯤꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯏꯃꯥꯁꯨ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯦꯗꯣ ꯏꯕꯣꯝꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯀꯔꯤꯅꯣꯗ ꯏꯕꯨꯡꯉꯣ ꯋꯥꯗꯨꯗꯤ ꯈꯔ ꯀꯟꯃꯜꯂꯤ ꯑꯩꯅ ꯃꯌꯥꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛ ꯇꯧꯔꯝꯂꯒꯦ ꯃꯇꯥꯡ ꯑꯗꯨꯗ ꯏꯕꯣꯝꯆꯥꯅ ꯆꯥꯎꯕꯗꯨ ꯆꯤꯡꯊꯣꯔꯛꯏ ꯑꯗꯨꯒ ꯆꯥꯎꯕ ꯍꯥꯏꯌꯨ ꯅꯈꯣꯏꯅ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡꯗꯣ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯩꯔꯛꯏ ꯃꯗꯨꯗ ꯆꯥꯎꯕꯅ ꯏꯃꯥ ꯃꯥꯏꯕꯤ ꯉꯔꯥꯡ ꯇꯧꯈꯤꯕꯁꯤꯡꯗꯨ ꯂꯩꯀꯥꯏꯗ ꯄꯨꯝꯅꯃꯛ ꯍꯥꯏꯈ꯭ꯔꯦ ꯏꯃꯥ ꯃꯥꯏꯕꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯑꯩꯕꯨ ꯁꯥꯎꯕꯤꯒꯅꯨꯀꯣ ꯏꯃꯥ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯃꯌꯥꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯉꯁꯥꯏ ꯃꯥꯕꯨ ꯀꯧꯔꯛꯈꯤꯕ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯗꯣꯛꯈꯤꯕ ꯆꯥꯎꯕꯁꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ ꯃꯗꯨꯗꯒꯤ ꯏꯕꯣꯝꯆꯥꯅ ꯍꯌꯦꯡꯒꯤ ꯃꯅꯨꯡꯗ ꯏꯃꯥꯅ ꯇꯣꯝꯆꯧꯕꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯥꯛꯍꯟꯒꯗꯕꯅꯤ ꯃꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯤꯌꯥꯝ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯤꯌꯥꯝ ꯑꯗꯣ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ
ꯑꯃꯥꯏꯕ ꯇꯦꯝꯕꯤꯗꯨ ꯁꯥꯎꯕꯒ ꯏꯀꯥꯏꯕꯒ ꯄꯥꯁꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯆꯥꯎꯕ ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯑꯍꯜ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯒ ꯁꯥꯎꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯦꯝꯕꯤꯅ ꯈꯜꯂꯤ, ꯉꯁꯤꯗꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯍꯌꯦꯡꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯈꯣꯡꯒꯣꯏꯅꯔꯅꯤ, ꯑꯩ ꯁꯤꯈꯤꯕꯅ ꯐꯔꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯝꯄꯥꯛꯇ ꯀꯦꯔꯣꯁꯤꯟ ꯑꯃꯗꯤ ꯃꯩꯈꯦꯠ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯥꯅ ꯄꯨꯔꯛꯄꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯥꯌꯣꯟ ꯇꯧꯕ ꯂꯥꯏꯙꯤ ꯑꯗꯨꯁꯨ ꯄꯨꯔꯛꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯙꯤ ꯑꯗꯨꯗ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯥꯁꯨ ꯃꯁꯥ ꯃꯊꯟꯇ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯟꯖꯗꯨꯅ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯤ ꯇꯦꯝꯕꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯃꯩꯅ ꯆꯥꯛꯇꯨꯅ ꯃꯊꯟꯇ ꯁꯤꯖꯈꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯑꯃꯥꯏꯕ ꯙꯤꯔꯦꯟꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯇꯝꯈꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯙꯤꯔꯦꯟꯅ ꯃꯌꯥꯝꯗ ꯍꯌꯦꯡ ꯂꯥꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯍꯌꯦꯡ ꯑꯃꯥꯏꯕꯗꯨ ꯂꯥꯛꯂꯒꯦ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯇꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯣ ꯍꯌꯦꯡ ꯐꯥꯎꯕꯗꯤ ꯉꯥꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯉꯗꯨꯅ ꯂꯩꯅꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯩꯀꯥꯏ ꯑꯗꯨ ꯃꯤ ꯀꯞꯄ ꯂꯥꯎꯕ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯈꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯀ꯭ꯋꯥꯛꯁꯤꯡꯅ ꯂꯥꯛꯅ ꯈꯣꯡꯕ, ꯑꯔꯥꯞꯄꯗ ꯍꯨꯏꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯄ ꯀꯌꯥ ꯑꯃ ꯇꯥꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯣꯡꯁꯨ ꯈꯥꯛꯄ ꯂꯥꯎꯕ ꯀꯌꯥ ꯑꯃ ꯇꯧꯈꯤ ꯑꯗꯨꯒ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤ꯫ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯂꯩꯀꯥꯏ ꯃꯤ ꯑꯃꯠꯇ ꯇꯨꯝꯅꯈꯤꯗꯦ꯫ ꯀꯤꯕꯅꯁꯨ ꯂꯣꯏꯅꯔꯤ ꯑꯗꯨꯒ ꯍꯌꯦꯡꯁꯤꯅ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯈꯟꯅꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯆꯥꯛ ꯐꯥꯎꯕ ꯆꯥꯅꯗꯅ ꯍꯌꯦꯡ ꯑꯁꯤꯗꯕꯨ ꯉꯥꯏꯗꯨꯅ ꯂꯩꯅꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯥꯛꯄ ꯂꯥꯎꯔꯝꯕ, ꯅꯨꯡꯁꯤꯠ ꯁꯤꯠꯂꯝꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯕꯗꯣ ꯄꯨꯝꯅꯃꯛ ꯇꯞꯅ ꯑꯁꯨꯝ ꯐꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯦꯝꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯥꯖꯁꯨ ꯅꯣꯡ ꯅꯨꯡꯁꯤꯠ ꯂꯦꯞꯈꯤꯕ ꯑꯗꯨꯗ ꯆꯥꯛ ꯈꯔ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯤꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯥꯛ ꯊꯤꯔꯤꯉꯩꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯆꯥꯔꯝꯕ ꯄꯨꯈꯝ ꯑꯗꯣ ꯊꯥꯖꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯇꯣꯝꯇ ꯏꯟꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯊꯥꯖꯗꯣ ꯀꯟꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯃꯗꯨ ꯇꯥꯕꯗꯒꯤ ꯖꯣꯏ ꯑꯃꯗꯤ ꯏꯕꯣꯇꯣꯝꯕ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯊꯥꯖꯅ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯇꯝꯂꯤ꯫ ꯃꯗꯨꯗ ꯖꯣꯏꯅ, ꯍꯦꯔꯥ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯅꯤꯁꯦ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯗ, ꯆꯥꯛꯀ ꯊꯤꯔꯣ, ꯑꯩ ꯉꯥꯏꯔꯒꯦꯁꯦ꯫ ꯃꯗꯨꯗ ꯏꯕꯣꯇꯣꯝꯕꯅꯁꯨ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯏꯃꯧꯁꯤꯗꯤ, ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯔꯤ ꯑꯗꯨꯒ ꯇꯨꯝꯅꯅꯕ ꯆꯪꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ꯫ ꯃꯗꯨꯗ ꯉꯔꯥꯡ ꯑꯃꯥꯏꯕ ꯙꯤꯔꯦꯟꯕꯨ ꯀꯧꯔꯨꯕ ꯃꯤꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯃꯥꯏꯕ ꯙꯤꯔꯦꯟꯕꯨ ꯀꯧꯕ ꯆꯠꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒ ꯄꯨꯟꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯙꯤꯔꯦꯟꯅ ꯈꯨꯟ ꯑꯗꯨ ꯍꯦꯛ ꯌꯧꯕꯗ ꯑꯃꯥꯏꯕ ꯇꯦꯝꯕꯤꯒꯤ ꯊꯋꯥꯏꯅ ꯃꯍꯥꯛꯄꯨ ꯆꯪꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯙꯤꯔꯦꯟꯅ, ꯁꯤꯗꯤ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯑꯃꯥꯏꯕ ꯙꯤꯔꯦꯟ ꯂꯥꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯙꯤꯔꯦꯟꯅ ꯇꯦꯝꯕꯤꯒꯤ ꯌꯨꯝ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯇꯦꯝꯕꯤꯕꯨ ꯉꯥꯡꯕ ꯌꯥꯎꯈꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯅꯤꯡꯊꯦꯝꯕꯅ ꯑꯃꯥꯏꯕ ꯇꯦꯝꯕꯤꯒꯤ ꯌꯨꯝ ꯑꯗꯣ ꯇꯥꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯙꯤꯔꯦꯟꯒ ꯄꯨꯟꯅ ꯑꯃꯥꯏꯕ ꯇꯦꯝꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯃꯤꯟꯅꯕꯅ ꯑꯃꯥꯏꯕ ꯇꯦꯝꯕꯤꯒꯤ ꯌꯨꯝ ꯑꯗꯣ ꯌꯧꯔꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯙꯤꯔꯦꯟꯅ ꯑꯃꯥꯏꯕ ꯇꯦꯝꯕꯤꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯍꯦꯛ ꯌꯧꯁꯤꯟꯕꯒ ꯑꯃꯥꯏꯕ ꯇꯦꯝꯕꯤꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯃꯁꯝ ꯏꯐꯥ ꯐꯥꯕꯤ ꯅꯨꯄꯤ ꯑꯃ ꯁꯨꯃꯥꯡ ꯑꯗꯨꯗ ꯈꯣꯔꯣ ꯈꯣꯠꯂꯒ ꯎꯐꯨꯜ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯁꯨꯔꯨ ꯅꯩꯕꯗꯣ ꯎꯔꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯑꯗꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯤ ꯎꯕ ꯅꯠꯇꯦ, ꯑꯃꯥꯏꯕ ꯙꯤꯔꯦꯟ ꯈꯛꯇꯃꯛꯅ ꯎꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯅꯨꯄꯤ ꯑꯗꯣ ꯃꯉꯣꯟꯗ ꯐꯠ ꯂꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯃꯃꯤꯠꯇꯒꯤ ꯏ ꯂꯦꯞꯇꯅ ꯁꯤꯟꯊꯔꯤ ꯑꯗꯨꯒ ꯀꯞꯂꯤ꯫ ꯃꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯙꯤꯔꯦꯟꯅ ꯅꯨꯄꯤ ꯑꯗꯣ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯐꯠꯇꯕ ꯊꯋꯥꯏ ꯑꯗꯨꯅꯤ ꯍꯥꯏꯕ ꯑꯃꯥꯏꯕ ꯙꯤꯔꯦꯟꯅꯗꯤ ꯈꯪꯕꯅꯤꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯩꯊꯣꯛꯇꯨꯅ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯀꯥꯔꯣꯝꯗ ꯑꯣꯏꯅ ꯆꯪꯅꯁꯤ ꯍꯥꯏꯔꯛꯈꯤ꯫
ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯇꯦꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯏꯕꯣꯇꯣꯝꯕꯅ ꯃꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯃꯧ ꯅꯨꯄꯤ ꯃꯁꯨꯁꯤꯡ ꯂꯣꯏꯅ ꯊꯣꯔꯛꯂꯦ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯗꯤꯔꯦꯟ ꯎꯕꯗ ꯏꯕꯣꯇꯣꯝꯕꯅ ꯑꯣꯖꯥ ꯃꯥꯏꯕꯁꯤꯕꯨ ꯇꯦꯝꯕꯤꯒꯤ ꯑꯣꯖꯥꯗꯨ ꯅꯠꯇꯕ꯭ꯔꯣ? ꯃꯥꯅꯤ ꯃꯥꯅꯤ, ꯑꯩ ꯑꯃꯥꯏꯕ ꯗꯤꯔꯦꯟꯗꯨꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯝꯏ꯫ ꯃꯗꯨ ꯈꯨꯝꯂꯛꯄꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯣ ꯄꯨꯡꯉꯛ ꯉꯛꯏ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯈꯤ꯫ ꯑꯃꯥꯏꯕ ꯇꯦꯝꯕꯤꯒꯤ ꯑꯣꯖꯥꯅꯤꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯅꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯗꯤꯔꯦꯟꯅ ꯑꯩ ꯑꯃꯥꯏꯕ ꯇꯦꯝꯕꯤꯒꯤ ꯀꯥꯗ ꯑꯃꯨꯛꯇ ꯆꯪꯖꯒꯦ ꯌꯥꯒꯗ꯭ꯔꯥ? ꯃꯗꯨꯗ ꯏꯕꯣꯇꯣꯝꯕꯅ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯆꯪꯍꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕ ꯑꯗꯣ ꯇꯦꯝꯕꯤꯒꯤ ꯂꯥꯏꯁꯟꯅꯐꯝ ꯑꯣꯏꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯤ꯫ ꯃꯥꯅ ꯍꯦꯛ ꯆꯪꯕꯒ ꯃꯉꯣꯟꯗ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯑꯃ ꯐꯨꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯥ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯈꯪꯂꯦ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯇꯧꯈꯤꯕꯁꯤꯡ ꯄꯨꯝꯅꯃꯛ ꯃꯃꯤꯠꯇ ꯎꯔꯦ꯫ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯗꯤꯔꯦꯟꯅ ꯃꯌꯥꯝꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯂꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯛꯄ ꯉꯥꯏꯅꯔꯤ꯫ ꯃꯇꯝ ꯑꯗꯤ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯗꯤꯔꯦꯟꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯅꯤ ꯈꯛꯇꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏ ꯑꯅꯤ ꯆꯠꯂꯨ, ꯂꯥꯏꯒꯤ ꯆꯪꯒꯗꯕ ꯄꯣꯠ ꯆꯩ ꯈꯔ ꯍꯥꯏꯒꯦ, ꯃꯗꯨ ꯂꯧꯔꯨꯆꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯀꯔꯤ ꯀꯔꯤ ꯄꯣꯠ ꯆꯩꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯗꯤꯔꯦꯟꯅ ꯑꯃꯨꯛ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯐꯨ ꯑꯃ ꯑꯗꯨꯒ ꯇꯔꯦꯡ ꯑꯃꯒ ꯄꯣꯔꯛꯎ, ꯑꯇꯩ ꯆꯪꯒꯗꯕꯁꯤꯡꯗꯨꯗꯤ ꯑꯩꯅ ꯊꯣꯛꯄ ꯌꯦꯡꯂꯒꯦ, ꯑꯗꯨꯒ ꯅꯈꯣꯏꯅ ꯌꯣꯄꯥꯛ ꯂꯩꯔꯕꯗꯤ ꯌꯣꯄꯥꯛ ꯑꯃꯈꯛꯀꯁꯨ ꯄꯥꯏꯔꯛꯎ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯗꯤꯔꯦꯟꯅ ꯃꯌꯥꯝꯗ ꯍꯥꯏꯈꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯆꯐꯨꯒ ꯇꯔꯦꯡꯒ ꯂꯧꯅꯅꯕ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯇꯔꯦꯡꯒ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯐꯨ ꯑꯗꯨꯒ ꯄꯣꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯗꯤꯔꯦꯟꯅ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯁꯨꯃꯥꯡꯗ ꯈꯣꯔꯣꯛ ꯈꯣꯔꯣꯛ ꯈꯣꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯐꯝꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯞ ꯆꯥꯅ ꯐꯝꯂꯒ ꯊꯥꯡ ꯁꯣꯔꯤꯒꯤ ꯃꯆꯤꯟ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯈꯣꯠꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯏ ꯑꯍꯨꯝ ꯆꯤꯡꯉꯤ꯫ ꯑꯗꯨꯒ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯥꯏ, ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯃꯛ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯎ, ꯑꯗꯣ ꯅꯈꯣꯏꯗꯤ ꯆꯪꯂꯨꯔꯅꯨ, ꯌꯨꯝꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯈꯣꯏ ꯑꯣꯏꯅ ꯆꯪꯍꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯏꯕꯣꯇꯣꯝꯕ, ꯖꯣꯏ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯪꯗꯨꯅ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯂꯥꯏ ꯁꯥꯟꯅꯔꯝꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯄꯨꯊꯣꯔꯛꯂꯦ꯫ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕ ꯗꯤꯔꯦꯟꯅ ꯇꯞꯅ ꯇꯞꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯆꯤꯟꯗ ꯃꯥꯒꯤ ꯍꯩꯖꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯈꯥꯛꯇꯅ ꯁꯣꯜꯂꯒ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯊꯋꯥꯏꯕꯨ ꯀꯧꯔꯤ꯫ ꯑꯁꯨꯝꯅ ꯀꯧꯕ ꯍꯧꯔꯛꯄꯗ ꯈꯨꯟꯒꯤ ꯃꯣꯡꯐꯝꯗꯒꯤ ꯑꯉꯥꯡ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕ ꯗꯤꯔꯦꯟꯅ ꯑꯃꯨꯛꯀꯁꯨ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯀꯧꯔꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯅ ꯂꯥꯏꯁꯣꯟ ꯇꯧꯈꯤꯕ ꯂꯥꯏꯙꯤ ꯁꯣꯔꯦꯟꯒ ꯃꯈꯨꯠ ꯄꯤꯈꯤꯕ ꯂꯥꯏꯙꯤ ꯑꯗꯣ ꯂꯥꯏꯙꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤ ꯑꯃꯗꯤ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯐꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯁꯟ ꯁꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯗꯤ ꯀꯤꯕꯅ ꯂꯣꯏꯅꯔꯦ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯗꯤꯔꯦꯟꯅ, ꯍꯥꯏ, ꯅꯈꯣꯏꯅ ꯀꯔꯤ ꯄꯥꯝꯃꯤ? ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯍꯥꯏꯌꯨ, ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜꯗ, ꯅꯤꯡꯊꯤꯕꯒꯤ ꯊꯋꯥꯏ ꯄꯤꯌꯨ, ꯑꯗꯨꯒ ꯈꯨꯟ ꯑꯁꯤꯁꯨ ꯑꯋꯥꯕ ꯇꯥꯍꯟꯈꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯗꯤꯔꯦꯟꯅ, ꯍꯥꯏ, ꯃꯗꯨ ꯅꯠꯇꯕ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯐꯕ ꯑꯝꯇ ꯑꯣꯏꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯗꯤꯔꯦꯟꯅ ꯑꯗꯨꯗꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯇꯔꯦꯟ ꯃꯅꯥ ꯑꯃꯗ ꯏꯁꯤꯡ ꯑꯁꯦꯡꯕ ꯂꯨꯞꯂꯒ ꯃꯈꯣꯏ ꯑꯍꯨꯝꯗ ꯈꯤꯛꯆꯤꯜꯂꯩ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯂꯥꯏꯙꯤ ꯑꯗꯨꯅ, ꯑꯩꯒꯤ ꯈꯨꯠꯁꯥ ꯄꯤꯌꯨ, ꯑꯩꯒꯤ ꯈꯨꯠꯁꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯄ ꯂꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯑꯃꯥꯏꯕ ꯇꯦꯝꯕꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯃꯈꯧꯔꯤ ꯃꯦꯠꯀꯦ ꯇꯧꯕ ꯍꯧꯔꯛꯏ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯗꯤꯔꯦꯟꯅ ꯂꯥꯏꯁꯣꯟ ꯇꯧꯗꯨꯅ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕ ꯇꯧꯔꯤ꯫ ꯃꯗꯨꯗꯒꯤ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯃꯗꯤ ꯂꯥꯏꯙꯤꯁꯨ ꯑꯃꯥꯏꯕ ꯗꯤꯔꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯧꯔꯤ ꯃꯦꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯦ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯗꯤꯔꯦꯟꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ
ꯀꯦꯟꯗꯜ ꯃꯩꯔꯥ ꯁꯨꯈꯠꯇꯨꯅ ꯉꯁꯥꯏ ꯄꯣꯔꯛꯄ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯗꯣ ꯃꯃꯥꯡꯗ ꯊꯝꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯂꯥꯏꯙꯤꯗꯨꯅ ꯄꯤꯈꯤꯕ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯈꯨꯅꯥꯎꯕꯤ ꯑꯗꯣ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯛꯏ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯈꯨꯅꯥꯎꯕꯤ ꯑꯗꯣ ꯃꯨꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯥꯏꯔꯦꯟ ꯃꯅꯥ ꯄꯨꯊꯣꯛꯂꯒ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯨꯗ ꯀꯜꯂꯤ ꯆꯩꯅꯥ ꯑꯗꯨ ꯐꯪꯕꯗ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯨꯅ ꯂꯥꯏꯙꯤꯒꯤ ꯈꯨꯅꯥꯎꯕꯤ ꯑꯗꯣ ꯄꯤꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯅꯥꯎꯕꯤ ꯑꯗꯨꯁꯨ ꯄꯤꯕꯤꯌꯨ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯈꯨꯅꯥꯎꯕꯤ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯍꯥꯞꯆꯤꯜꯂꯒ ꯁꯨꯝꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯨꯁꯨ ꯆꯐꯨ ꯃꯅꯨꯡꯗ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯈꯣꯏꯗꯤ ꯃꯤꯔꯛꯇ ꯂꯩꯕ ꯌꯥꯗꯦ ꯍꯩ ꯈꯨꯌꯨꯝꯂꯥꯏ ꯑꯣꯟꯈ꯭ꯔꯕ ꯁꯣꯔꯦꯟ ꯅꯍꯥꯛꯇꯤ ꯆꯐꯨ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯈ꯭ꯔꯣꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯗꯨꯒꯤꯁꯨ ꯂꯩꯕꯥꯛꯅ ꯈꯨꯅꯥꯎꯕꯤ ꯑꯃ ꯁꯥꯗꯨꯅ ꯂꯥꯏꯁꯣꯟ ꯇꯧꯔꯒ ꯆꯐꯨ ꯃꯅꯨꯡꯗ ꯍꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯐꯤꯉꯧ ꯑꯃꯅ ꯀꯨꯞꯁꯤꯜꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯊꯋꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯦ ꯑꯃꯥꯏꯕ ꯑꯩꯒꯤ ꯊꯋꯥꯏ ꯑꯅꯤꯕꯨ ꯍꯧꯖꯤꯛꯃꯛ ꯍꯧꯗꯣꯛꯎ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯗ꯭ꯔꯤ ꯑꯩꯒꯤ ꯂꯥꯏꯔꯝꯂꯦꯟꯗ ꯆꯪꯅꯕꯒꯤ ꯃꯇꯝ ꯁꯨꯗ꯭ꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯗꯦꯔꯦꯟꯅ ꯍꯥꯏ ꯑꯃꯥꯏꯕꯤ ꯅꯪꯅ ꯂꯥꯏꯔꯝꯂꯦꯟꯗ ꯀꯥꯕ ꯉꯝꯗ꯭ꯔꯤꯕꯗꯨꯗꯤ ꯅꯪꯅ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯌꯧꯕ ꯉꯝꯗꯕꯅꯤ ꯑꯗꯨꯅ ꯃꯇꯝ ꯉꯥꯏꯌꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯑꯋꯥꯕ ꯄꯤꯍꯩꯗꯦ ꯃꯄꯣꯛ 3ꯂꯛ ꯄꯣꯛꯄꯗ ꯅꯪꯅ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯃꯤꯑꯣꯏ ꯃꯄꯣꯛꯆꯩ ꯄꯣꯛꯄ ꯉꯝꯂꯣꯏꯀꯣ ꯅꯪ ꯃꯗꯨꯗ ꯇꯦꯝꯕꯤꯅ ꯊꯣꯛꯏꯕ ꯄꯨꯝꯅꯃꯛ ꯅꯈꯣꯏ ꯀꯅꯥꯃꯠꯇꯅ ꯀꯟꯕ ꯉꯝꯂꯣꯏ ꯂꯣꯏꯅꯃꯛ ꯍꯥꯠꯀꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯊꯨꯡꯍꯜꯂꯨ ꯍꯦ ꯑꯃꯥꯏꯕ ꯆꯠꯈ꯭ꯔꯣ ꯆꯠꯂꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕ ꯗꯦꯔꯦꯟꯁꯨ ꯁꯥꯎꯔꯗꯨꯅ ꯇꯦꯝꯕꯤꯕꯨ ꯇꯥꯏꯔꯦꯟ ꯃꯅꯥ ꯑꯗꯨꯅ ꯀꯟꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯂꯩꯐꯝ ꯂꯩꯇꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯨ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯗꯦꯔꯦꯟꯅ ꯃꯌꯥꯝꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯀꯥꯒꯤ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯁꯨꯃꯥꯡꯗ ꯄꯨꯊꯣꯛꯂꯒ ꯃꯩ ꯊꯥꯎ ꯍꯥꯏꯕꯗꯒꯤ ꯃꯩ ꯊꯥꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯣ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯃꯩ ꯑꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯇꯨꯝꯅꯕ ꯆꯥꯈ꯭ꯔꯦ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯗꯦꯔꯦꯟꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯒ ꯃꯥꯅ ꯉꯁꯥꯏ ꯆꯤꯡꯈꯤꯕ ꯂꯩꯏ ꯑꯗꯣ ꯃꯨꯊꯠꯂꯤ ꯃꯗꯨꯗꯒꯤ ꯃꯃꯥꯡꯗ ꯉꯥꯎꯈꯤꯕ ꯇꯣꯝꯆꯧꯗꯨꯁꯨ ꯇꯔꯦꯡ ꯑꯗꯨꯅ ꯂꯩꯗꯨꯅ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯖꯅ ꯂꯥꯏ ꯈꯣꯏꯔꯨꯝꯕꯗꯒꯤ ꯉꯥꯎꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥꯗ ꯐꯨꯝꯈꯤꯕ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤ ꯑꯃꯗꯤ ꯆꯥꯎꯕꯅ ꯄꯣꯠꯁꯦꯝ ꯇꯧꯈꯤꯕ ꯂꯥꯏꯙꯤ ꯑꯗꯨꯁꯨ ꯂꯧꯊꯣꯛꯂꯒ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯈꯨꯜ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯣ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯊꯖꯔꯛꯂꯤꯕ ꯑꯃꯥꯏꯕꯤ ꯇꯦꯝꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ